ꯃꯌꯥꯝꯕꯨ ꯃꯤꯅꯥꯛꯁꯤ ꯂꯥꯏꯁ꯭ꯔꯝꯅ ꯇꯔꯥꯝꯅ ꯎꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯅꯨꯡꯁꯤꯊꯣꯏ ꯑꯣꯏꯅꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯛꯂꯒꯦ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯁꯅꯥꯂꯦꯝꯕꯤ ꯀꯧꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯆꯦ ꯑꯍꯨꯝ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯁꯅꯥꯂꯦꯝꯕꯤꯒꯤ ꯃꯆꯦ ꯑꯍꯨꯝ ꯑꯗꯨ ꯌꯥꯝꯅ ꯇꯜꯂꯝꯃꯤ꯫ ꯁꯅꯥꯂꯦꯝꯕꯤꯒꯤ ꯃꯃꯥ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯄꯥꯅ ꯂꯧꯁꯤꯡ ꯑꯃꯗꯤ ꯃꯇꯝ ꯃꯇꯝꯒꯤ ꯍꯦꯟꯖꯥꯡ ꯃꯅꯥ ꯃꯁꯤꯡ ꯀꯌꯥ ꯊꯥꯗꯨꯅ ꯃꯈꯣꯏꯒꯤꯗꯃꯛ ꯍꯣꯠꯅꯔꯝꯃꯤ꯫ ꯁꯅꯥꯂꯦꯝꯕꯤꯒꯤ ꯃꯄꯥ ꯑꯗꯨ ꯂꯧꯐꯝꯗ ꯁꯪ ꯃꯆꯥ ꯑꯃꯗ ꯂꯩꯔꯝꯃꯤ꯫ ꯃꯆꯥꯁꯤꯡꯅ ꯆꯥꯛ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯤꯜꯂꯝꯃꯤ, ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯁꯅꯥꯂꯦꯝꯕꯤꯒꯤ ꯃꯆꯦ ꯑꯍꯜ ꯊꯣꯏꯅꯨꯅ ꯆꯥꯛ ꯊꯤꯟꯕ ꯆꯠꯄ ꯇꯥꯔꯝꯃꯤ꯫ ꯊꯣꯏꯅꯨ ꯃꯄꯥꯒꯤ ꯆꯥꯛ ꯊꯤꯟꯕꯒꯤ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯈꯔ ꯆꯤꯛꯄ ꯃꯐꯝ, ꯆꯤꯡꯌꯥꯒꯤ ꯑꯣꯏꯕ ꯃꯐꯝ ꯑꯃꯗ ꯂꯥꯏꯑꯣꯏꯔꯕ ꯂꯥꯏꯔꯦꯟ ꯑꯃ ꯀꯨꯟꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯂꯥꯏꯔꯦꯟ ꯑꯗꯨ ꯎꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯀꯤꯔꯝꯃꯤ꯫ ꯂꯥꯏꯑꯣꯏꯔꯕ ꯂꯥꯏꯔꯦꯟ ꯑꯗꯨꯅ ꯊꯣꯏꯅꯨꯕꯨ ꯎꯈ꯭ꯔꯦ ꯊꯣꯏꯅꯨꯒꯤ ꯂꯝꯕꯤ ꯑꯗꯨ ꯊꯠꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ: "ꯅꯨꯄꯤ ꯃꯆꯥ, ꯑꯩꯍꯥꯛ ꯆꯥꯛ ꯂꯥꯝꯕꯅ ꯏꯁꯥ ꯑꯁꯤ ꯂꯦꯡꯕ ꯐꯥꯎꯕ ꯉꯝꯗ꯭ꯔꯦ꯫ ꯅꯍꯥꯛꯅ ꯄꯨꯔꯛꯂꯤꯕ ꯑꯗꯨ ꯆꯥꯅ ꯊꯛꯅꯕ ꯑꯣꯏꯔꯕꯗꯤ ꯑꯩꯉꯣꯟꯗ ꯄꯤꯌꯨ, ꯃꯗꯨꯅ ꯑꯩꯒꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯑꯁꯤ ꯀꯣꯛꯍꯜꯂꯒꯦ"꯫ ꯋꯥꯗꯨ ꯇꯥꯕꯗ ꯊꯣꯏꯅꯨ ꯀꯤꯃꯟꯈꯤꯗꯨꯅ ꯃꯄꯥꯒꯤꯗꯃꯛ ꯄꯨꯔꯛꯄ ꯆꯥꯛꯌꯣꯝ ꯑꯗꯨ ꯍꯨꯟꯇꯣꯛꯂꯝꯂꯒ ꯃꯌꯨꯝ ꯌꯧꯅꯕ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯊꯣꯏꯅꯨ ꯑꯁꯨꯝ ꯆꯦꯜꯂꯛꯄꯅ ꯃꯌꯨꯝ ꯌꯧꯔꯛꯈꯤ꯫ ꯃꯍꯥꯛꯅ ꯃꯌꯨꯝ ꯌꯧꯔꯕ ꯃꯇꯨꯡ ꯇꯨꯃꯤꯟꯅ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯗꯨꯅ ꯂꯩꯈꯤ꯫ ꯃꯅꯥꯎꯁꯤꯡꯗꯁꯨ ꯀꯔꯤꯁꯨ ꯍꯥꯏꯗꯣꯛꯂꯝꯗꯦ꯫ ꯑꯁꯨꯝ ꯇꯧꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯍꯥꯟꯅꯒꯨꯝ ꯃꯄꯥꯒꯤ ꯆꯥꯛ ꯊꯤꯟꯕ ꯆꯠꯅꯕ ꯃꯇꯝ ꯑꯣꯏꯗꯨꯅ ꯁꯅꯥꯂꯦꯝꯕꯤꯒꯤ ꯃꯆꯦ ꯊꯥꯖ ꯑꯗꯨ ꯃꯄꯥꯒꯤ ꯆꯩꯒꯣꯝ ꯁꯦꯝꯗꯨꯅ ꯊꯤꯟꯕ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯂꯥꯏꯑꯣꯏꯔꯕ ꯂꯥꯏꯔꯦꯟ ꯑꯗꯨ ꯂꯩꯔꯝꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯂꯥꯏꯔꯦꯟ ꯑꯗꯨ ꯎꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯀꯤꯔꯝꯈꯤ꯫ ꯂꯥꯏꯑꯣꯏꯔꯕ ꯂꯥꯏꯔꯦꯟ ꯑꯗꯨꯅ ꯆꯥꯛꯌꯣꯝ ꯑꯗꯨ ꯄꯤꯌꯨ ꯍꯥꯏꯅ ꯊꯥꯖꯒꯤ ꯃꯐꯝꯗꯁꯨ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯊꯥꯖ ꯀꯤꯃꯟꯗꯨꯅ ꯆꯥꯛꯌꯣꯝ ꯑꯗꯨ ꯍꯨꯟꯗꯣꯛꯂꯝꯗꯨꯅ ꯆꯦꯜꯂꯛꯈꯤ꯫ ꯃꯍꯥꯛꯅ ꯆꯦꯜꯂꯛꯄ ꯑꯗꯨ ꯃꯆꯦ ꯑꯍꯜ ꯑꯃꯗꯤ ꯃꯅꯥꯎ ꯊꯝꯕꯥꯜ ꯑꯗꯨ ꯊꯦꯡꯅꯔꯝꯈꯤ꯫ ꯊꯥꯖꯅ ꯆꯦꯜꯂꯛꯄ ꯑꯗꯨꯗ ꯊꯣꯏꯅꯨꯅ ꯍꯪꯂꯛꯏ: "ꯀꯔꯤ ꯇꯧꯔꯦ ꯌꯥꯏꯃ? ꯅꯪꯅ ꯑꯗꯨꯛ ꯀꯟꯅ ꯆꯦꯜꯂꯛꯂꯤꯕꯗꯨꯅ? ꯅꯠꯇꯦ, ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯒꯦꯕ? ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨꯛ ꯀꯟꯅ ꯆꯦꯜꯂꯛꯂꯤꯕꯗꯨꯕꯣ?" ꯊꯥꯖ ꯄꯥꯈꯠꯅ: "ꯑꯩ ꯄꯥꯕꯒꯤ ꯆꯥꯛ ꯊꯤꯟꯕ ꯑꯗꯨ ꯆꯠꯄ ꯇꯣꯛꯆꯔꯒꯦ꯫ ꯑꯩ ꯉꯝꯖꯔꯔꯣꯏ꯫ ꯄꯥꯕꯗꯣ ꯃꯍꯥꯛꯅ ꯊꯣꯛꯄ ꯇꯧꯖꯗꯨꯅ ꯉꯝꯅꯕ ꯑꯐꯪꯕ ꯆꯥꯖꯔꯁꯅꯨ." ꯊꯣꯏꯅꯨꯅ: "ꯑꯗꯨꯕꯨ ꯀꯔꯤ ꯇꯧꯔꯒꯦ ꯍꯥꯏꯕꯗꯤ ꯁꯨꯡꯍꯥꯏ ꯍꯥꯏꯗꯦ꯫ ꯅꯠꯇꯦ, ꯅꯪꯕꯨ ꯄꯥꯕꯒꯤ ꯆꯥꯛꯇꯣ ꯄꯤꯔꯝꯂꯕ꯭ꯔꯥ ꯍꯥꯏꯕꯅꯤ." ꯊꯥꯖ ꯀꯞꯇꯨꯅ ꯍꯥꯏꯔꯛꯏ: "ꯆꯥꯎꯔꯕ ꯂꯥꯏꯔꯦꯟ ꯑꯃꯅ ꯑꯩꯒꯤ ꯂꯝꯕꯤ ꯊꯠꯇꯨꯅ ꯆꯥꯛ ꯑꯗꯨ ꯃꯨꯟꯗꯨꯅ ꯂꯧꯕꯤꯍꯧꯔꯦ꯫ ꯑꯗꯨꯛ ꯆꯥꯎ ꯁꯥꯡꯕ ꯂꯥꯏꯔꯦꯟ ꯑꯗꯨꯗꯤ ꯏꯃꯥꯅ ꯄꯣꯛꯄꯗꯒꯤꯁꯨ ꯑꯃꯨꯛ ꯐꯥꯎꯕ ꯎꯖꯔꯛꯇ꯭ꯔꯤ." ꯑꯁꯤ ꯍꯥꯏꯅ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯂꯛꯂꯝꯃꯤ꯫ ꯋꯥꯔꯤꯁꯤꯡꯗꯨ ꯇꯥꯕꯗ ꯊꯝꯕꯥꯜꯗꯤ ꯌꯥꯝꯅ ꯀꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯆꯥꯛ ꯊꯤꯟꯕ ꯆꯠꯄꯒꯤ ꯄꯥꯂꯤ ꯑꯗꯨ ꯃꯍꯥꯛꯀꯤꯅꯤ ꯈꯟꯕꯗ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯊꯝꯕꯥꯜ ꯑꯗꯨ ꯆꯥꯛ ꯊꯤꯟꯕ ꯆꯠꯄꯒꯤ ꯃꯇꯝ ꯌꯧꯔꯛꯂꯦ꯫ ꯃꯍꯥꯛ ꯌꯥꯝꯅ ꯇꯟꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯗ ꯃꯆꯦꯁꯤꯡꯅ ꯍꯥꯏꯈꯤꯕ ꯂꯥꯏꯔꯦꯟ ꯑꯗꯨꯅ ꯂꯩꯕ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯌꯧꯔꯛꯄꯗ ꯂꯥꯏꯔꯦꯟ ꯑꯗꯨꯅ ꯃꯍꯥꯛꯅ ꯆꯠꯀꯗꯕ ꯂꯝꯕꯤꯗꯨꯗ ꯊꯠꯇꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛ ꯀꯤꯃꯟꯗꯨꯅ ꯃꯄꯥꯒꯤ ꯆꯥꯛꯌꯣꯝ ꯑꯗꯨ ꯂꯪꯊꯣꯛꯂꯝꯗꯨꯅ ꯃꯌꯨꯝ ꯌꯧꯅꯕ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯃꯌꯨꯝ ꯌꯧꯔꯕ ꯃꯇꯨꯡ ꯄꯥꯎ ꯄꯨꯝꯕ ꯃꯆꯦꯁꯤꯡꯗ ꯇꯝꯂꯝꯃꯤ꯫ ꯊꯝꯕꯥꯜꯅ: "ꯆꯦ ꯍꯜ, ꯆꯦ ꯌꯥꯏꯃ, ꯂꯩꯍꯧꯔꯦ ꯅꯈꯣꯏꯅ ꯍꯥꯏꯈꯤꯕ ꯂꯥꯏꯔꯦꯟ ꯑꯗꯣ꯫ ꯑꯩꯍꯥꯛꯅ ꯀꯤꯃꯟꯈꯤꯗꯨꯅ ꯂꯥꯏꯔꯦꯟ ꯑꯗꯨ ꯎꯕꯗ ꯄꯥꯕꯒꯤꯗꯃꯛꯇ ꯄꯨꯕ ꯆꯥꯛ ꯑꯗꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯊꯋꯥꯏ ꯑꯁꯤꯗ ꯍꯤꯡꯖꯔꯕꯗꯤ ꯍꯥꯏꯅ ꯌꯨꯝ ꯌꯧꯅꯕ ꯆꯦꯜꯂꯛꯂꯤꯕꯅꯤ꯫ ꯏꯃꯥꯅ ꯄꯣꯛꯄꯗꯒꯤꯁꯨ ꯑꯃꯨꯛ ꯐꯥꯎ ꯎꯖꯗ꯭ꯔꯤ꯫ ꯍꯔꯦ, ꯑꯩꯕꯨ ꯌꯨꯝ ꯄꯥꯟꯕ ꯐꯪꯗ ꯊꯋꯥꯏ ꯑꯁꯤ ꯑꯔꯦꯝꯕꯗ ꯊꯔꯝꯅꯤꯗ꯫ ꯆꯥꯛ ꯊꯤꯟꯕ ꯆꯠꯄꯒ ꯉꯝꯂꯔꯣꯏ ꯑꯩ." ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯝꯕꯥꯜ ꯑꯗꯨ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯅꯥꯂꯦꯝꯕꯤ ꯑꯗꯨ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯃꯆꯦꯁꯤꯡꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯂꯣꯏꯅ ꯇꯥꯔꯝꯈꯤ꯫ ꯂꯧꯁꯤꯡ ꯆꯥꯎꯕꯤ ꯁꯅꯥꯂꯦꯝꯕꯤꯅꯤ꯫ ꯃꯍꯥꯛꯅ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯁꯣꯜꯂꯛꯏ: "ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯑꯁꯤ ꯄꯥꯕꯒꯤ ꯆꯥꯛ ꯊꯤꯟꯕ ꯆꯠꯇ꯭ꯔꯕꯗꯤ ꯄꯥꯕꯗꯤ ꯀꯔꯤ ꯆꯥꯔꯝꯒꯅꯤ? ꯍꯌꯦꯡꯗꯤ ꯑꯩ ꯍꯦꯛꯇ ꯆꯠꯇꯨꯅ ꯆꯥꯛ ꯑꯗꯨ ꯊꯤꯜꯂꯨꯔꯒꯦ꯫ ꯏꯆꯦꯁꯤꯡꯁꯦ ꯑꯣꯟꯊꯣꯛꯄꯅꯤꯗ꯫ ꯊꯣꯛꯑꯕ ꯑꯃ ꯍꯦꯛꯇ ꯇꯧꯔꯒ ꯆꯠꯂꯕꯗꯤ ꯐꯒꯗꯕꯅꯤ꯫ ꯄꯥꯕꯗꯣ ꯌꯥꯝꯅ ꯋꯥꯔꯝꯂꯒꯅꯤ ꯇꯧꯔꯤꯁꯦ." ꯑꯁꯤ ꯍꯥꯏꯅ ꯁꯅꯥꯂꯦꯝꯕꯤ ꯑꯗꯨ ꯊꯕꯛ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯅꯣꯡ ꯉꯥꯜꯂꯦ꯫ ꯁꯅꯥꯂꯦꯝꯕꯤ ꯉꯟꯇꯥꯅ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ khuding ꯂꯣꯏꯁꯤꯟꯗꯨꯅ ꯆꯥꯛꯌꯣꯝ ꯑꯅꯤ ꯁꯦꯝꯂꯗꯨꯅ ꯃꯄꯥꯒꯤ ꯅꯥꯛꯇ ꯆꯥꯛ ꯊꯤꯟꯕ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯁꯅꯥꯂꯦꯝꯕꯤ ꯑꯗꯨ ꯂꯥꯏꯑꯣꯏꯔꯕ ꯂꯥꯏꯔꯦꯟ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯂꯝꯃꯤ꯫ ꯁꯅꯥꯂꯦꯝꯕꯤꯅ ꯎꯔꯤ ꯌꯥꯝ ꯆꯥꯎꯈ꯭ꯔꯕ ꯑꯔꯥꯝ ꯈꯧꯔꯥꯡꯕꯅ ꯂꯦꯡꯕ ꯉꯝꯗ꯭ꯔꯕ ꯂꯥꯏꯔꯦꯟ ꯑꯗꯨꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ꯫
ꯁꯅꯥꯂꯦꯝꯕꯤꯅ ꯍꯥꯗ ꯂꯩꯔꯦ ꯅꯍꯥꯛꯀꯤ ꯆꯥꯛ ꯁꯔꯨꯛꯁꯨ ꯑꯩꯍꯥꯛꯅ ꯄꯨꯔꯛꯂꯤ ꯃꯁꯤ ꯆꯥꯕꯤꯍꯧꯔꯣ ꯑꯗꯨꯒ ꯑꯩꯒꯤ ꯂꯝꯕꯤ ꯊꯥꯕꯤꯌꯨ ꯑꯩꯒꯤ ꯄꯥꯕ ꯑꯗꯨ ꯅꯨꯃꯤꯠ 8ꯅꯤ ꯁꯨꯔꯝꯂꯒꯅꯤ ꯅꯍꯥꯛꯅ ꯑꯀꯤ ꯑꯈꯪ ꯄꯤꯕꯗꯒꯤ ꯏꯆꯦꯁꯤꯡꯅ ꯄꯥꯕꯒꯤ ꯃꯅꯥꯛꯇ ꯌꯧꯕ ꯉꯝꯈꯤꯗ꯭ꯔꯦ ꯃꯔꯝ ꯑꯁꯤꯅ ꯄꯥꯕꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯁꯣꯟꯊꯕꯗ ꯂꯣꯏꯔꯝꯂꯒꯅꯤ ꯑꯗꯨꯅ ꯑꯩꯒꯤ ꯂꯝꯕꯤꯕꯨ ꯊꯥꯕꯤꯌꯨ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯂꯥꯏꯔꯦꯟ ꯑꯗꯨ ꯍꯔꯥꯎꯅ ꯁꯅꯥꯂꯦꯝꯕꯤꯅ ꯄꯤꯔꯛꯂꯤꯕ ꯆꯥꯛꯌꯨꯝ ꯑꯗꯨ ꯂꯧꯔꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯅꯨꯄꯤ ꯃꯆꯥ ꯄꯨꯛꯆꯦꯜ ꯆꯥꯎꯕꯤ ꯅꯍꯥꯛꯅ ꯉꯁꯤꯗꯤ ꯑꯩꯒꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯀꯣꯛꯍꯜꯂꯒꯅꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯔꯕꯅꯣ ꯑꯩꯍꯥꯛꯅ ꯅꯪꯒꯤ ꯂꯝꯕꯤ ꯑꯁꯤ ꯊꯥꯔꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯑꯣꯏꯔꯕ ꯂꯥꯏꯔꯦꯟ ꯑꯗꯨꯅ ꯂꯝꯕꯤ ꯊꯠꯂꯝꯕ ꯑꯗꯨ ꯂꯩꯊꯣꯛꯈꯤꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯁꯅꯥꯂꯦꯝꯕꯤ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯆꯠꯈ꯭ꯔꯦ ꯑꯁꯨꯝ ꯂꯥꯛꯄꯗ ꯁꯅꯥꯂꯦꯝꯕꯤ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯌꯧꯔꯛꯂꯝꯃꯤ ꯁꯅꯥꯂꯦꯝꯕꯤ ꯑꯗꯨ ꯃꯄꯥꯒꯤ ꯃꯅꯥꯛ ꯌꯧꯔꯕꯗ ꯆꯥꯛ ꯑꯗꯨ ꯅꯤꯡꯊꯤꯅ ꯁꯦꯝꯂꯕ ꯃꯇꯨꯡ ꯃꯄꯥꯕꯨ ꯀꯧꯗꯨꯅ ꯆꯥꯛꯌꯨꯝ ꯑꯗꯨ ꯄꯤꯖꯔꯝꯃꯤ ꯏꯕꯣꯆꯧꯅ ꯏꯄꯥꯒꯤ ꯇꯣꯝꯕꯤ ꯀꯔꯤ ꯊꯕꯛ ꯑꯆꯤꯟꯕ ꯂꯩꯔꯕꯒꯦ ꯅꯨꯃꯤꯠ 8ꯅꯤ ꯑꯁꯤ ꯆꯥꯛ ꯊꯤꯜꯂꯛꯇ꯭ꯔꯤꯕꯗꯤ ꯏꯄꯥꯗꯤ ꯊꯕꯛꯅꯒ ꯋꯥꯕꯒ ꯀꯌꯥꯗ ꯋꯥꯅ ꯂꯧꯕꯨꯛ ꯑꯁꯤꯗ ꯍꯧꯔꯤꯕ ꯍꯩ ꯔꯥꯁꯤꯡ ꯑꯁꯤ ꯆꯥꯗꯨꯅ ꯈꯥꯡꯂꯦꯗꯣ ꯄꯥꯕ ꯏꯆꯦꯁꯤꯡ ꯑꯗꯣ ꯃꯁꯥ ꯉꯝꯗꯗꯨꯅ ꯂꯥꯛꯇꯕꯅꯤ ꯅꯆꯥꯅ ꯂꯥꯛꯀꯗꯧꯕ ꯑꯗꯨꯁꯨ ꯏꯆꯦꯁꯤꯡꯕꯨ ꯌꯦꯡꯁꯤꯟꯕꯅ ꯂꯥꯛꯄ ꯉꯝꯗꯕꯅꯤ ꯉꯁꯤꯗꯒꯤꯗꯤ ꯄꯥꯕꯒꯤ ꯆꯥꯛ ꯑꯁꯤ ꯑꯩꯍꯥꯛꯅ ꯁꯣꯏꯗꯅ ꯊꯤꯜꯂꯛꯂꯒꯅꯤ ꯄꯥꯕ ꯏꯍꯦ ꯁꯨꯅꯤꯡꯗꯕꯗ ꯇꯟꯕ ꯍꯦꯟꯃꯟꯈꯤꯕꯗꯒꯤ ꯑꯅꯥꯕ ꯑꯣꯟꯕ ꯑꯣꯏꯔꯝꯒꯅꯤꯗꯣ ꯏꯄꯥꯗ ꯄꯥꯎ ꯄꯤꯔꯛꯄ ꯌꯥꯗ꯭ꯔꯣ ꯏꯆꯥꯗꯤ ꯌꯥꯝꯅ ꯋꯥꯔꯝꯂꯒꯅꯤꯗ ꯍꯧꯖꯤꯛꯄꯨ ꯈꯔ ꯐꯍꯧꯔꯕ꯭ꯔꯅꯦ ꯏꯄꯥꯕꯨ ꯂꯥꯛꯎ ꯍꯥꯏꯕ꯭ꯔꯣ ꯂꯥꯛꯇ꯭ꯔꯕꯁꯨ ꯌꯥꯒꯗꯧꯔꯤꯕ꯭ꯔꯥ ꯌꯥꯔꯅꯤꯗ ꯄꯥꯕ ꯏꯆꯦꯁꯤꯡꯒꯤꯗꯤ ꯋꯥꯕꯤꯔꯨꯅꯣ ꯅꯆꯥꯅ ꯐꯅꯕ ꯍꯣꯠꯅꯖꯒꯦ ꯄꯥꯕ ꯃꯇꯣꯝꯇ ꯁꯨꯔꯒ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯍꯣꯠꯅꯕꯗꯣ ꯅꯆꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦ ꯄꯥꯕꯁꯨ ꯋꯥꯔꯤ ꯅꯆꯥꯅ ꯄꯥꯕꯒꯤ ꯃꯇꯦꯡ ꯈꯔ ꯅꯆꯥ ꯂꯥꯛꯂꯤꯉꯩꯁꯤꯗ ꯄꯥꯡꯖꯔꯝꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥꯂꯦꯝꯕꯤ ꯃꯄꯥꯒꯤ ꯃꯇꯦꯡ ꯀꯌꯥ ꯑꯃ ꯄꯥꯡꯕꯤꯔꯝꯃꯤ ꯏꯕꯣꯆꯧ ꯃꯆꯥꯒꯤ ꯃꯇꯧ ꯎꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯃꯤ ꯌꯥꯝꯅꯁꯨ ꯅꯨꯡꯁꯤꯖꯔꯝꯃꯤ ꯃꯍꯥꯛꯅ ꯈꯜꯂꯤ ꯏꯆꯥꯁꯤ ꯋꯥꯖꯔꯦꯗ ꯑꯇꯣꯝꯕꯤꯅꯤ ꯃꯆꯦꯁꯤꯡ ꯑꯁꯤꯅ ꯃꯅꯥꯎ ꯑꯁꯤꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯕꯒꯤ ꯃꯍꯨꯠ ꯃꯈꯣꯏꯅ ꯑꯣꯏꯅ ꯀꯦꯊꯣꯛ ꯃꯣꯛꯊꯣꯛꯇꯨꯅ ꯂꯩꯔꯤꯁꯦ ꯏꯆꯥꯒꯤ ꯃꯔꯥꯏꯕꯛꯁꯤ ꯊꯤꯔꯦꯗꯀꯣ ꯃꯇꯝꯗꯤ ꯑꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯄꯅ ꯁꯅꯥꯂꯦꯝꯕꯤ ꯑꯗꯨ ꯃꯌꯨꯝꯗ ꯍꯟꯅꯕ ꯁꯦꯝ ꯁꯥꯔꯗꯨꯅ ꯃꯄꯥꯗ ꯃꯌꯨꯝ ꯍꯟꯅꯕ ꯇꯧꯔꯒꯦ ꯍꯥꯏꯔꯝꯗꯨꯅ ꯊꯣꯔꯛꯂꯕ ꯃꯇꯨꯡ ꯌꯨꯝ ꯇꯝꯅ ꯂꯥꯛꯈꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯂꯥꯏꯔꯦꯟ ꯑꯗꯨꯅ ꯂꯩꯍꯧꯔꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯔꯦꯟ ꯑꯗꯨ ꯃꯆꯤ ꯂꯦꯡꯗꯅ ꯂꯩꯔꯝꯃꯤ ꯑꯗꯨ ꯁꯅꯥꯂꯦꯝꯕꯤꯅ ꯊꯦꯡꯅꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯁꯅꯥꯂꯦꯝꯕꯤꯅ ꯍꯥꯗ ꯂꯩꯔꯦꯟ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯕꯒꯦ ꯅꯍꯥꯛꯀꯤ ꯆꯥꯛꯁꯨ ꯑꯩꯅ ꯄꯤꯔꯤ ꯂꯝꯕꯤ ꯑꯁꯤꯗ ꯑꯀꯤ ꯑꯈꯪ ꯄꯤꯕ ꯑꯁꯤ ꯂꯦꯞꯄꯤꯔꯣ ꯆꯦꯡꯂꯧ ꯁꯛꯅ ꯍꯦꯜꯂꯕꯤ ꯅꯍꯥꯛꯅ ꯆꯥꯛꯌꯨꯝ ꯄꯤꯖꯕꯗꯒꯤ ꯑꯩꯍꯥꯛꯀꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯀꯣꯛꯍꯟꯕꯤꯔꯤ ꯑꯩꯒꯤ ꯏꯁꯥ ꯑꯁꯤꯅ ꯃꯄꯨꯡ ꯐꯥꯅ ꯀꯟꯗ꯭ꯔꯤ ꯐꯥꯎꯕ ꯅꯍꯥꯛꯀꯤ ꯅꯌꯨꯝꯗ ꯂꯩꯖꯒꯦ ꯃꯁꯤꯃꯇꯪ ꯌꯥꯕꯤꯌꯨ ꯑꯩꯒꯤ ꯃꯇꯦꯡ ꯑꯁꯤ ꯑꯃꯨꯛꯇ ꯄꯥꯡꯕꯤꯌꯨ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯂꯧꯁꯤꯡ ꯆꯥꯎꯕꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕꯤ ꯁꯅꯥꯂꯦꯝꯕꯤ ꯑꯗꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯊꯣꯛꯂꯝꯃꯤ ꯃꯍꯥꯛꯅ ꯌꯥꯔꯛꯂꯕ ꯑꯗꯨꯗ ꯂꯥꯏꯑꯣꯏꯔꯕ ꯂꯥꯏꯔꯦꯟ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯅꯪꯅ ꯌꯥꯅꯤꯡꯂꯕꯗꯤ ꯑꯩꯍꯥꯛ ꯑꯍꯤꯡ ꯊꯦꯡꯂꯕ ꯅꯆꯦꯁꯤꯡꯅ ꯇꯨꯝꯈ꯭ꯔꯕ ꯃꯇꯝꯗ ꯑꯩꯍꯥꯛ ꯁꯣꯏꯗꯅ ꯂꯥꯛꯂꯒꯦ ꯅꯍꯥꯛ ꯑꯩꯕꯨ ꯁꯣꯏꯗꯅ ꯉꯥꯏꯔꯝꯃꯨ ꯁꯅꯥꯂꯦꯝꯕꯤ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯊꯣꯛꯂꯝꯃꯒ ꯃꯌꯨꯝ ꯌꯧꯅꯕ ꯆꯠꯈꯤꯔꯝꯃꯤ ꯃꯆꯦ ꯑꯍꯨꯝꯁꯨ ꯃꯍꯥꯛꯄꯨ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ ꯃꯆꯦ ꯑꯍꯜ ꯊꯣꯏꯅꯨꯅ ꯁꯅꯥꯂꯦꯝꯕꯤ ꯅꯍꯥꯛ ꯍꯜꯂꯛꯂꯕ꯭ꯔꯥ ꯄꯥꯕꯒꯤ ꯆꯥꯛ ꯑꯗꯨ ꯄꯤꯔꯝꯂꯕ ꯅꯠꯇ꯭ꯔꯣ ꯂꯝꯕꯤꯗ ꯀꯔꯤ ꯊꯦꯡꯅꯔꯛꯄꯒꯦ ꯑꯁꯨꯛ ꯊꯦꯡꯂꯒ ꯂꯥꯛꯂꯤꯕ ꯑꯁꯤꯕꯣ ꯂꯧꯁꯤꯡ ꯂꯩꯕꯤ ꯁꯅꯥꯂꯦꯝꯕꯤ ꯑꯗꯨ ꯂꯥꯏꯑꯣꯏꯔꯕ ꯂꯥꯏꯔꯦꯟ ꯑꯗꯨꯒꯤ ꯃꯔꯝꯗ ꯀꯔꯤꯁꯨ ꯍꯥꯏꯗꯣꯛꯂꯝꯗꯦ ꯁꯅꯥꯂꯦꯝꯕꯤꯅ ꯄꯥꯕꯒꯤ ꯆꯥꯛ ꯄꯤꯔꯝꯂꯦ ꯀꯔꯤꯁꯨ ꯊꯦꯡꯅꯔꯛꯇꯦꯗ ꯄꯥꯕ ꯅꯠꯇꯅ ꯄꯥꯕꯒꯤ ꯃꯇꯦꯡꯁꯨ ꯉꯥꯏꯍꯥꯛ ꯄꯥꯡꯖꯔꯨꯔꯦ ꯑꯗꯨꯗ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯏꯆꯦ ꯑꯍꯜ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯝꯃꯤ ꯁꯅꯥꯂꯦꯝꯕꯤ ꯏꯃꯨꯡꯗ ꯆꯪꯂꯗꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯂꯣꯏꯁꯤꯜꯂꯝꯃꯤ ꯆꯥꯛ ꯑꯟꯅ ꯊꯣꯡꯗꯨꯅ ꯃꯆꯦꯁꯤꯡꯕꯨ ꯄꯤꯖꯗꯨꯅ ꯇꯨꯝꯍꯟꯈ꯭ꯔꯒꯦ ꯍꯥꯏꯅ ꯈꯜꯂꯤ ꯑꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯄꯅ ꯃꯆꯦꯁꯤꯡ ꯑꯗꯨꯁꯨ ꯇꯨꯝꯈ꯭ꯔꯕ ꯃꯇꯨꯡ ꯁꯅꯥꯂꯦꯝꯕꯤ ꯑꯗꯨ ꯊꯣꯡꯒꯥꯜꯗ ꯊꯣꯛꯂꯛꯇꯨꯅ ꯂꯥꯏꯑꯣꯏꯔꯕ ꯂꯥꯏꯔꯦꯟ ꯑꯗꯨ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯂꯥꯏꯔꯦꯟ ꯑꯗꯨ ꯂꯥꯛꯇꯨꯅ ꯁꯅꯥꯂꯦꯝꯕꯤꯒꯤ ꯃꯃꯥꯡꯗ ꯂꯥꯏꯑꯣꯏꯔꯕ ꯂꯥꯏꯔꯦꯟ ꯑꯗꯨ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯅꯨꯄꯤ ꯃꯆꯥ ꯅꯍꯥꯛ ꯑꯩꯕꯨ ꯉꯥꯏꯔꯝꯂꯤꯕ꯭ꯔꯥ ꯑꯩꯍꯥꯛꯅ ꯍꯥꯏꯖꯕ ꯅꯍꯥꯛꯅ ꯌꯥꯕꯤꯕ ꯑꯁꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯅꯨꯡꯉꯥꯏꯖꯔꯦ ꯑꯩꯕꯨ ꯆꯥꯛ ꯈꯔ ꯍꯥꯟꯅ ꯄꯤꯖꯕꯤꯌꯨ ꯑꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡ ꯑꯩꯍꯥꯛꯀꯤ ꯂꯩꯐꯝ ꯇꯥꯛꯄꯤꯌꯨ ꯃꯗꯨ ꯇꯥꯕꯗ ꯁꯅꯥꯂꯦꯝꯕꯤ ꯆꯥꯛ ꯈꯔ ꯄꯨꯊꯣꯛꯇꯨꯅ ꯄꯤꯖꯔꯝꯃꯤ ꯃꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡ ꯁꯅꯥꯂꯦꯝꯕꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯆꯦꯁꯤꯡꯅ ꯈꯪꯈ꯭ꯔꯕꯗꯤ ꯑꯩꯍꯥꯛ ꯁꯣꯏꯗꯅ ꯈꯨꯗꯣꯡꯊꯤꯕ ꯑꯃꯗꯤ ꯑꯋꯥꯕ ꯑꯣꯏꯔꯛꯄꯁꯨ ꯌꯥꯏ ꯃꯗꯨꯅ ꯑꯩꯍꯥꯛꯀꯤ ꯐꯃꯨꯡꯒꯤ ꯀꯥꯡꯈꯗ ꯑꯣꯏꯅ ꯂꯣꯠꯇꯨꯅ ꯂꯩꯕꯤꯔꯣ ꯑꯩꯍꯥꯛꯅ ꯅꯍꯥꯛꯀꯤ ꯆꯥꯅꯕ ꯑꯗꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯄꯨꯁꯤꯟꯖꯔꯛꯂꯒꯦ ꯂꯥꯏꯑꯣꯏꯔꯕ ꯂꯥꯏꯔꯦꯟ ꯑꯗꯨ ꯁꯅꯥꯂꯦꯝꯕꯤꯒꯤ ꯋꯥꯐꯝ ꯑꯗꯨꯗ
ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯊꯣꯛꯂꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯂꯩꯑꯣꯏꯔꯕ ꯂꯥꯏꯔꯦꯟ ꯑꯗꯨ ꯁꯅꯥꯂꯦꯝꯕꯤ ꯍꯣꯏꯗ ꯂꯩꯈꯤꯔꯝꯃꯤ꯫ ꯃꯆꯦꯁꯤꯡꯅ ꯃꯄꯥꯒꯤ ꯆꯥꯛ ꯊꯤꯟꯕ ꯑꯗꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯄꯥꯂꯤ ꯅꯥꯏꯅ ꯆꯠꯄ ꯍꯧꯈ꯭ꯔꯦ꯫ ꯁꯅꯥꯂꯦꯝꯕꯤ ꯃꯍꯥꯛꯇꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯒꯦ, ꯆꯥꯛ ꯊꯤꯟꯕ ꯆꯠꯄ ꯑꯗꯨ ꯌꯥꯎꯔꯔꯣꯏꯒꯦ ꯍꯥꯏꯕꯗꯒꯤ ꯃꯍꯥꯛꯅ ꯆꯥꯛ ꯊꯣꯡꯕ, ꯏꯃꯨꯡꯒꯤ ꯊꯕꯛ ꯈꯨꯗꯤꯡ ꯃꯍꯥꯛꯅ ꯂꯣꯏꯅ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯁꯅꯥꯂꯦꯝꯕꯤ ꯆꯥꯛ ꯊꯣꯡꯕ ꯃꯇꯝꯗ ꯂꯥꯏꯔꯦꯟ ꯑꯗꯨꯒꯤ ꯆꯥꯛ ꯁꯔꯨꯛꯁꯨ ꯍꯥꯞꯄꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯣꯡꯃ ꯍꯧꯈꯤꯕꯅ ꯊꯧꯕꯨꯝ ꯑꯃ ꯍꯦꯜꯂꯛꯂꯦ꯫ ꯂꯥꯏꯔꯦꯟ ꯑꯗꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯆꯥꯎꯈꯠꯂꯛꯄꯅ ꯁꯅꯥꯂꯦꯝꯕꯤꯒꯤ ꯀꯥꯡꯈꯗ ꯂꯩꯔꯝꯕ ꯑꯗꯨ ꯌꯥꯔꯛꯇ꯭ꯔꯗꯨꯅ ꯑꯍꯤꯡ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯗ꯭ꯔꯕ ꯃꯇꯝꯗ ꯆꯠꯈꯤꯅꯕ ꯊꯣꯔꯛꯂꯝꯃꯤ꯫ ꯁꯅꯥꯂꯦꯝꯕꯤ ꯑꯗꯨ ꯇꯨꯝꯂꯝꯕ ꯑꯗꯨ ꯍꯧꯗꯣꯛꯇꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯨꯄꯤ ꯃꯆꯥ, ꯑꯩꯍꯥꯛ ꯆꯠꯂꯒꯦ꯫ ꯅꯍꯥꯛꯅ ꯑꯩꯕꯨ ꯌꯣꯛꯄꯤꯕꯒꯤ ꯂꯃꯟ ꯌꯥꯝꯅ ꯇꯣꯜꯂꯤ꯫ ꯅꯍꯥꯛꯅ ꯋꯥꯔꯕ ꯃꯇꯝꯗꯁꯨ ꯑꯩꯍꯥꯛꯄꯨ ꯅꯤꯡꯁꯤꯡꯂꯛꯎ." ꯁꯅꯥꯂꯦꯝꯕꯤ ꯑꯗꯨ ꯂꯥꯏꯔꯦꯟ ꯑꯗꯨ ꯆꯠꯈ꯭ꯔꯅꯤ ꯈꯟꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯁꯅꯥꯂꯦꯝꯕꯤꯅ, "ꯂꯃꯟ ꯇꯣꯟꯕ ꯍꯥꯏꯕ ꯑꯃ ꯂꯩꯇꯦ꯫ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯗꯤ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯍꯥꯏꯁꯤꯅ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯍꯧꯅꯁꯥꯅꯤ꯫ ꯅꯍꯥꯛꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯉꯩꯗ ꯑꯩꯍꯥꯛꯅ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯑꯩꯍꯥꯛꯄꯨ ꯉꯥꯛꯄꯤꯌꯨ." ꯃꯗꯨ తాꯕꯗ ꯂꯥꯏꯔꯦꯟ ꯑꯗꯨꯅ ꯌꯥꯝꯅ ꯄꯦꯜꯂꯝꯃꯤ꯫ ꯂꯥꯏꯔꯦꯟ ꯑꯗꯨꯅ ꯕꯣꯔ ꯑꯃꯁꯨ ꯄꯤꯕꯤꯔꯝꯃꯤ꯫ "ꯅꯍꯥꯛꯇꯤ ꯑꯆꯝꯕ ꯇꯥꯏꯕꯪ ꯅꯠꯇꯦ꯫ ꯅꯪꯒꯤ ꯅꯇꯤꯛ ꯅꯒꯨꯟ ꯌꯥꯝꯅ ꯋꯥꯡꯏ꯫ ꯑꯗꯨꯅ ꯑꯩꯅ ꯄꯤꯒꯗꯧꯔꯤꯕ ꯕꯣꯔ ꯑꯁꯤꯅ ꯅꯪꯕꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ, ꯃꯇꯤꯛ ꯂꯩꯕ ꯑꯃ ꯑꯣꯏꯔꯛꯎ꯫ ꯅꯍꯥꯛꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯄ ꯃꯇꯝꯗ ꯅꯪꯒꯤ ꯃꯤꯠꯀꯤ ꯄꯤꯅ ꯁꯅꯥ ꯃꯅꯤ ꯃꯨꯛꯇꯥ ꯑꯣꯏꯅ ꯇꯥꯕ ꯑꯣꯏꯌꯨ꯫ ꯑꯁꯤꯇꯁꯨ ꯅꯠꯇꯅ ꯅꯍꯥꯛꯅ ꯋꯥꯔꯕ ꯃꯇꯝꯗ ꯑꯩꯍꯥꯛꯄꯨ ꯅꯤꯡꯁꯤꯡꯕꯤꯔꯛꯎ꯫ ꯑꯩꯍꯥꯛ ꯆꯠꯂꯒꯦ." ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯂꯥꯏꯔꯦꯟ ꯑꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯅꯥꯂꯦꯝꯕꯤ ꯑꯗꯨ ꯂꯥꯏꯔꯦꯟ ꯑꯗꯨꯅ ꯆꯠꯈꯤꯕ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯗꯨꯅ ꯂꯩꯖꯍꯧꯏ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧꯒꯤ ꯑꯃꯠꯇ ꯌꯥꯎꯖꯕ ꯃꯆꯥ ꯔꯥꯖꯀꯨꯃꯥꯔ ꯄꯣꯏꯔꯩꯒꯤ ꯅꯨꯄꯤ ꯈꯟꯕꯒꯤ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯀꯗꯧꯔꯤ ꯍꯥꯏꯅ ꯁꯒꯣꯜ ꯂꯥꯟꯃꯤ ꯈꯔ ꯄꯥꯎ ꯆꯦꯟꯕ ꯂꯥꯛꯂꯝꯃꯤ꯫ ꯄꯥꯎꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯁꯅꯥꯂꯦꯝꯕꯤꯒꯤ ꯃꯆꯦ ꯊꯣꯏꯅꯨ, ꯊꯥꯖ ꯑꯃꯗꯤ ꯊꯝꯕꯥꯜ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯂꯩꯖꯕ ꯐꯤꯔꯣꯜ ꯃꯈꯩ ꯂꯣꯏꯅ ꯄꯨꯊꯣꯛꯂꯒ ꯆꯥꯅꯕ ꯐꯤꯖꯣꯜ ꯈꯟꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯂꯩꯔꯝꯃꯤ꯫ ꯁꯅꯥꯂꯦꯝꯕꯤꯗꯤ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯑꯗꯨ ꯌꯥꯎꯔꯝꯗꯦ꯫ ꯏꯃꯨꯡꯒꯤ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯕꯛ ꯁꯨꯅꯤꯡꯗꯕꯤ ꯐꯠꯇꯕꯤ ꯃꯆꯦ ꯑꯍꯨꯝ ꯑꯗꯨ ꯋꯥ ꯈꯟꯅꯔꯝꯃꯤ ꯃꯗꯨꯗꯤ ꯁꯅꯥꯂꯦꯝꯕꯤ ꯑꯁꯤ ꯔꯥꯖꯀꯨꯃꯥꯔꯒꯤ ꯅꯨꯄꯤ ꯈꯟꯕ ꯑꯁꯤꯗ ꯌꯥꯎꯍꯟꯗꯅꯕ ꯈꯟꯅꯔꯝꯃꯤ꯫ ꯊꯝꯕꯥꯜꯅ, "ꯏꯆꯦ ꯌꯥꯏꯃ, ꯏꯆꯦ ꯑꯍꯜ, ꯔꯥꯖꯀꯨꯃꯥꯔꯒꯤ ꯅꯨꯄꯤ ꯈꯟꯕ ꯑꯁꯤ ꯁꯅꯥꯂꯦꯝꯕꯤ ꯌꯥꯎꯍꯟꯕ ꯌꯥꯗꯦ꯫ ꯃꯍꯥꯛ ꯌꯥꯎꯔꯕꯗꯤ ꯁꯣꯏꯗꯅ ꯃꯥꯕꯨ ꯎꯕꯗ ꯔꯥꯖꯀꯨꯃꯥꯔ ꯑꯗꯣ ꯉꯥꯎꯈꯤꯗꯨꯅ ꯑꯩꯈꯣꯏꯗ ꯃꯤꯠꯌꯦꯡ ꯆꯪꯂꯛꯇꯕ ꯇꯥꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯀꯥꯗ ꯊꯣꯡ ꯂꯣꯟꯗꯨꯅ ꯊꯝꯂꯁꯤ." ꯊꯣꯏꯅꯨꯅ ꯑꯃꯨꯛ, "ꯆꯨꯝꯃꯤ꯫ ꯁꯅꯥꯂꯦꯝꯕꯤ ꯑꯁꯤ ꯀꯣꯅꯨꯡ ꯆꯠꯄ ꯌꯥꯎꯍꯟꯕ ꯌꯥꯗꯦ꯫ ꯃꯍꯥꯛ ꯆꯠꯇꯅꯕ ꯍꯥꯏꯔꯁꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯕꯨꯛ ꯐꯠꯇꯕ ꯃꯆꯦ ꯑꯍꯨꯝ ꯑꯗꯨ ꯁꯅꯥꯂꯦꯝꯕꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯁꯅꯥꯂꯦꯝꯕꯤꯒꯤ ꯃꯅꯥꯛ ꯌꯧꯔꯕ ꯃꯇꯨꯡ ꯁꯅꯥꯂꯦꯝꯕꯤꯒꯤ ꯃꯆꯦ ꯑꯍꯜ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯊꯣꯏꯅꯨꯅ, "ꯁꯅꯥꯂꯦꯝꯕꯤ, ꯅꯍꯥꯛ ꯔꯥꯖꯀꯨꯃꯥꯔꯒꯤ ꯅꯨꯄꯤ ꯈꯟꯕ ꯑꯁꯤ ꯌꯥꯎꯒꯗꯧꯔꯤꯕ꯭ꯔꯥ?" ꯁꯅꯥꯂꯦꯝꯕꯤꯅ, "ꯍꯣꯏ, ꯏꯆꯦ ꯑꯍꯜ, ꯂꯩꯕꯥꯛ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯅꯤ꯫ ꯌꯥꯎꯔꯨꯗ꯭ꯔꯕꯗꯤ ꯆꯩꯔꯥꯛ ꯐꯪꯂꯒꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯅꯥꯎꯁꯨ ꯆꯠꯀꯦ ꯍꯥꯏꯅ ꯈꯟꯖꯔꯦ." ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯆꯦ ꯊꯥꯖꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯀꯔꯤꯒꯤ ꯆꯩꯔꯥꯛ ꯐꯪꯂꯨꯒꯅꯤ? ꯅꯍꯥꯛꯇꯤ ꯑꯉꯥꯡ ꯑꯣꯏꯔꯤ꯫ ꯅꯆꯦ ꯑꯩꯈꯣꯏ ꯑꯍꯨꯝ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯕꯁꯤꯗꯤ ꯏꯅꯥꯎꯅ ꯀꯔꯤꯒꯤ ꯋꯥꯒꯗꯒꯦ?" ꯁꯅꯥꯂꯦꯝꯕꯤ ꯑꯗꯨ ꯃꯆꯦꯁꯤꯡꯅ ꯍꯥꯏꯕ ꯋꯥꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯃꯆꯦꯁꯤꯡꯒꯤ ꯋꯥ ꯑꯗꯨꯁꯨ ꯌꯥꯗꯕ ꯉꯝꯂꯝꯗꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯁꯅꯥꯂꯦꯝꯕꯤꯒꯤ ꯃꯕꯨꯛ ꯐꯠꯇꯕꯤ ꯃꯆꯦ ꯑꯍꯨꯝ ꯑꯗꯨ ꯀꯣꯅꯨꯡ ꯆꯠꯅꯕ ꯏꯔꯥꯡ ꯂꯥꯡꯅ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯁꯅꯥꯂꯦꯝꯕꯤ ꯑꯗꯨꯗꯤ ꯃꯆꯦꯁꯤꯡꯒꯤ ꯃꯑꯣꯡꯁꯤꯡ ꯑꯗꯨ ꯎꯕꯗ ꯅꯨꯡꯉꯥꯏꯇ ꯏꯃꯨꯡꯒꯤ ꯊꯕꯛ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯁꯅꯥꯂꯦꯝꯕꯤꯒꯤ ꯃꯆꯦꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯟꯗꯨꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯕꯨꯛ ꯐꯠꯇꯕꯤ ꯊꯝꯕꯥꯜ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯆꯦ, ꯑꯩꯈꯣꯏꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯃꯍꯥꯛꯅ ꯑꯃꯨꯛ ꯂꯥꯛꯂꯕꯗꯤ ꯀꯔꯝ ꯇꯧꯅꯤ? ꯃꯔꯝ ꯑꯁꯤꯅ ꯁꯅꯥꯂꯦꯝꯕꯤ ꯑꯁꯤ ꯊꯣꯡ ꯂꯣꯟꯁꯤꯜꯂꯝꯃꯁꯤ." ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯆꯦ ꯑꯅꯤ ꯑꯗꯨꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯔꯦ꯫ ꯁꯅꯥꯂꯦꯝꯕꯤ ꯃꯈꯣꯏꯅ ꯊꯣꯡ ꯂꯣꯟꯗꯨꯅ ꯊꯝꯕꯤꯔꯝꯃꯤ꯫ ꯃꯆꯦꯁꯤꯡꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯁꯅꯥꯂꯦꯝꯕꯤ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯀꯞꯆꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯀꯞꯄ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯄꯤꯔꯥꯡ ꯑꯗꯨꯅ ꯃꯅꯤ ꯃꯨꯛꯇꯥ ꯁꯅꯥ ꯑꯣꯏꯅ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯁꯅꯥꯂꯦꯝꯕꯤ ꯑꯗꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯂꯥꯏꯑꯣꯏꯔꯕ ꯂꯥꯏꯔꯦꯟ ꯑꯗꯨꯅ ꯍꯥꯏꯔꯝꯕ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯈꯤ꯫ ꯀꯞꯄ ꯑꯗꯨ ꯇꯣꯛꯂꯗꯨꯅ ꯇꯥꯔꯛꯂꯤꯕ ꯁꯅꯥ ꯃꯅꯤ ꯃꯨꯛꯇꯥ ꯀꯌꯥ ꯑꯗꯨ ꯈꯨꯟꯖꯤꯟꯗꯨꯅ ꯆꯦꯠꯅ ꯊꯝꯖꯤꯜꯂꯝꯃꯤ꯫ ꯀꯣꯅꯨꯡꯗꯅꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯂꯩꯁꯥꯕꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯇꯤꯜꯂꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯅꯨꯄꯤ ꯈꯟꯕ ꯑꯗꯨ ꯍꯧꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ꯫ ꯅꯤꯡꯊꯧ, ꯂꯩꯃꯔꯦꯟꯕꯤ, ꯔꯥꯖꯀꯨꯃꯥꯔ, ꯂꯩꯕꯥꯛꯀꯤ ꯐꯝꯅꯥꯏꯕ ꯁꯨꯅ ꯇꯤꯜꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯎꯕꯗ ꯂꯥꯛꯂꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯉꯥꯎꯅꯔꯝꯃꯤ꯫ ꯃꯌꯥ ꯀꯥꯗꯨꯅ ꯌꯦꯡꯅꯩ꯫ ꯑꯁꯨꯛ ꯐꯖꯕ ꯑꯁꯤꯗꯤ ꯏꯃꯥꯅ ꯄꯣꯛꯄꯗꯒꯤ ꯎꯖꯗ꯭ꯔꯤ ꯍꯥꯏꯅ ꯁꯣꯟꯅꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯐꯝꯅꯥꯏꯕ ꯑꯗꯨꯅ ꯑꯁꯨꯝꯅ ꯂꯥꯎꯊꯣꯔꯛꯏ,
Laiba asigi laisabi khudingmak munna taw Rajkumar poiregi nupi khanba asi icham chamna khanba yade do Laiba asigi lakliba laisabi khudingmak yingbiyu ada ibudo pakhangbugi sangle leiba asida hauriba kapoi pambi asida paliba kapoi asi hekpa ngamba aduna Laiba asigi Rajkumargi loinabi ohengani Wafam adu tabada lagliba nupi sing adu kapoi heknaba mathang manau naina changnaklammi adubu kapoi pambi adudi icham chamba oiramti matik mayai leiba kapoi pambi ama oiramki kapoi adu yamna nemna panba amadi oirammi adubu heke haina tawruba matamdadi amuk wangkatkiduna kanasu hekpa ngamlamde leibak adugi leisabising adu kapoi adubu kana amatana hekpa ngamlamde ikaina mamai ngang hanaki madu ubada leibak ningthau adu thawai yamna warami machagi nupi khanba adu kanararoidra haina pakhatjarami Leibaki ningthau amadi phamnaiba mayam adu wa khanarami ningthau matha sana ipu phamnaiba sing asuk chawa leibak asida leiriba nupi sing asina ngamdrabadi leibak amadagi Rajkumar mahak lam koiba jalhanduna thihanbana pharabra phamnaiba singi wakhalan adusu phongdokpiyo phamnaiba ama haugatuna khumlai amukta ngaibi kholai ningthau nanai ekhoina ngagliba leibak asigi leisabi sing asi awat pa leirabra haina yengjakige soidana awat pa kharadi leiromgadra haina khanjaina naina phamnaiba adugi wafam adu tabada ningthau manai thaduna awat pa yenghalami khangle haujikti Sanalembi kaubi leisabi adu wale haiba ningthauna kana lei lauba ibojogi macha atombi Sanalembi adu sagolami khara chatuna konung karaktaba yade hairusu ningthau e hakiya thangni Ningthaugi wa tabada sagolanmi khara Sanalembigi mayumda laklammi matam aduda Sanalembisu miyoi amata laklabadi haina thongnau aduda yengba leplamde matang aduda sagolanmi khara changlakpa adu ubada Sanalembina hada sagolanmi sing nachanbo amukta mapalda thokhanba phanganbiyo thongi porol thariba asi amukta ibungsingna lauthokpiramu ichesingna thong asi londuna thambiramme sagolanmi sing aduna taraduna thongi porol adu satpirami Sagolanmi amana nupi macha nahakpu leibak ningthona laurunaba tharakpani matam asi thengrani chatnaba tawrasi sagol gari asida kakhat sagolanmi singa loinana Sanalembi asum lakmana konung yauraklammi konung yauraba matung phamnaiba singna takpiduna Sanalembi adu kapoi makong aduna changlaklammi Sanalembi changlakpa ubada mache sing adu yamna ngaklammi pakhatpasu phaurammi Makhoi aduda nate Rajkumar poireisu Sanalembi ubada pungawngawkhirami Sanalembi kapoi makhong aduda leptuna ibudau pakhangba mabu khurumjei ibudau mahakpu khoiramlaba matung kapoi adubu Sanalembi aduna heknaba sem sarami haujikti Sanalembi adu laigi matik leiraba kapoi adu ilai laina hekpa ngamlammi madu ubada leibak ningthau amadi Rajkumar adu haraubana loikhre Sanalembi kapoi adu puraduna leibak ningthauda katjarami Sanalembigi matau ubada leibak ningthau adu penjarami leibak ningthauna nupi macha naha ubada ningthau e hakti pele ni leibak ningthau aigi awaba uraduna ibudau mahakna thaujanbiri kayada nungairaba mathangi numitta nahak amadi ehaki ichanupa Rajkumar ga luhonglagani taribra kana lei hayengmak luhongnaba semsaw aduga nupi macha asina setnaba Chanaba adu amata watana piko asum tangno ningthau aduna haibadagi Sanalembigi sanalupa phijol kaya piramki Sanalembi adu ningthauna pirakliba sanalupa amadi phijol sing adu puduna mayum tamna dolai thaktat phamduna ningthaugi manai kayana thilakami mayum yaurabada Sanalembi adu harau harau mache singbu kauraklammi Sanalembina iche hal che aima che tombi nakhoi bu kadai da leibage Nanauna kaubasibu tabro ayha khalakle iche Sanalembina kauba adu taraduna mache ahom adu mahaki kada changlaklammi Sanalembina sanalupa amadi phajaraba phijol kaya puduna lakpa adu ubada mache sing adu yamna kalakpa phaurammi thajana asuk phajaba sing asidi imana pokpadagi ujadri sanalupa sing asina marol ama phajariba inaudi leibak onthokna phakreda ko yamna phajadauri inaudadi haina phijol sing adu pai duna yenglammi asum thengzilakpana Sanalembi adu imungi thabak sing adu loishinba loirami adubu mache sing adu di sanalupa phijol sing adu ngauduna adu mak yengduna leirami chak charaba matung Sanalembi adu di tungkhre
ꯑꯗꯨꯒ ꯃꯆꯦ ꯑꯍꯨꯝ ꯑꯗꯨꯗꯤ ꯇꯨꯝꯂꯝꯗꯦ꯫ ꯐꯠꯇ꯭ꯔꯕ ꯃꯆꯦ ꯊꯣꯏꯅꯨ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯁꯨꯛ ꯐꯖꯔꯕ ꯐꯤꯖꯣꯜꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯗꯕ ꯌꯥꯗꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯁꯅꯥꯂꯦꯝꯕꯤꯕꯨ ꯍꯥꯠꯇꯣꯛꯂꯁꯤ꯫ ꯋꯥꯐꯝ ꯑꯗꯨ ꯊꯥꯖꯗꯤ ꯀꯌꯥ ꯌꯥꯅꯤꯡꯂꯝꯗꯦ꯫ ꯄꯣꯛꯃꯤꯟꯅꯕ ꯃꯅꯥꯎꯕꯨ ꯍꯥꯠꯄ ꯑꯗꯨꯗꯤ ꯃꯍꯥꯛꯅ ꯄꯥꯝꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯊꯝꯕꯥꯜꯗꯤ ꯃꯆꯦ ꯑꯍꯜꯅ ꯍꯥꯏꯕ ꯑꯗꯨ ꯌꯥꯔꯝꯃꯤ꯫ ꯊꯥꯖꯅ, ꯏꯆꯦ, ꯏꯅꯥꯎꯅꯤ, ꯑꯩꯈꯣꯏꯅ ꯍꯥꯠꯄ ꯍꯥꯏꯗꯨꯗꯤ ꯅꯅꯥꯎꯗꯤ ꯄꯥꯝꯖꯗꯦ꯫ ꯏꯆꯦ ꯑꯍꯜ ꯑꯇꯣꯞꯄ ꯅꯠꯇꯦ, ꯃꯍꯥꯛꯀꯤ ꯂꯥꯏꯕꯛꯅꯤ, ꯑꯣꯏꯖꯈ꯭ꯔꯁꯅꯨꯗ꯫ ꯍꯌꯦꯡ ꯃꯥꯅ ꯀꯣꯅꯨꯡꯗ ꯂꯩꯔꯕ ꯃꯇꯨꯡ ꯑꯩꯈꯣꯏꯗ ꯁꯣꯏꯗꯅ ꯄꯤꯖꯔꯛꯀꯅꯤ꯫ ꯊꯝꯕꯥꯜꯅ, ꯀꯔꯤꯒꯤ ꯂꯩꯕ? ꯏꯆꯦ, ꯅꯪꯁꯤ ꯄꯪꯉꯤꯗꯀꯣ꯫ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯗꯕ ꯌꯥꯗꯕꯅꯤ꯫ ꯍꯌꯦꯡ ꯑꯩꯈꯣꯏꯕꯨ ꯍꯟꯅ ꯌꯦꯡꯕꯤꯔꯛꯇ꯭ꯔꯕꯗꯤ ꯀꯔꯝ ꯇꯧꯕ? ꯑꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯄꯅ ꯃꯈꯣꯏꯁꯨ ꯇꯨꯝꯅꯈꯤꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯛꯂꯤ꯫ ꯁꯅꯥꯂꯦꯝꯕꯤ ꯑꯗꯨ ꯌꯥꯍꯧꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯌꯨꯝ ꯑꯗꯨꯕꯨ ꯊꯥꯗꯣꯛꯂꯒ ꯆꯠꯂꯅꯤ ꯈꯜꯂꯨꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯅꯨꯡꯉꯥꯏꯇ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨ ꯑꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯄꯅ ꯀꯣꯅꯨꯡ ꯆꯠꯅꯕ ꯂꯣꯏꯁꯤꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯅꯨ ꯆꯪꯂꯛꯇꯨꯅ ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜꯗ, ꯏꯆꯦꯒꯤ ꯁꯅꯥꯂꯦꯝꯕꯤ, ꯂꯥꯏꯕꯛ ꯐꯕꯤ ꯏꯅꯥꯎꯅꯤ, ꯀꯌꯥꯗ ꯃꯔꯥꯏꯕꯛ ꯐꯔꯤꯕ? ꯅꯍꯥꯛꯄꯨ ꯀꯣꯅꯨꯡ ꯆꯠꯅꯕ ꯊꯧꯔꯥꯡ ꯇꯧꯔꯕ꯭ꯔꯥ? ꯏꯆꯦ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯂꯛꯀꯦ꯫ ꯀꯔꯤ ꯋꯥꯠꯂꯤꯕꯒꯦ ꯅꯪꯕꯣ? ꯁꯅꯥꯂꯦꯝꯕꯤ ꯅꯨꯡꯉꯥꯏꯇꯅ, ꯏꯆꯦ, ꯅꯅꯥꯎꯒꯤ ꯅꯥꯛꯇ ꯇꯣꯏꯅ ꯂꯥꯛꯄꯤꯌꯨꯀꯣ꯫ ꯑꯩꯁꯨ ꯇꯣꯏꯅ ꯂꯥꯛꯀꯅꯤꯌꯦ꯫ ꯑꯩꯒꯤꯅꯤ ꯍꯥꯏꯅ ꯏꯅꯤꯡꯊꯧꯅ ꯄꯤꯔꯛꯂꯤꯕ ꯁꯅꯥꯁꯤꯡ ꯑꯁꯤꯗꯒꯤ ꯏꯆꯦꯁꯤꯡꯅ ꯄꯥꯝꯕ ꯄꯣꯠ ꯑꯃꯃꯝ ꯈꯟꯗꯨꯅ ꯂꯧꯕꯤꯍꯧ꯫ ꯏꯆꯦꯁꯤꯡꯒꯤꯁꯨ ꯁꯔꯨꯛ ꯌꯥꯎꯔꯤꯕꯅꯤ ꯑꯁꯤ꯫ ꯊꯝꯕꯥꯜꯅ, ꯌꯥꯔꯅꯤꯗ, ꯅꯍꯥꯛꯀꯤ ꯑꯗꯨꯝ ꯑꯣꯏꯖꯧ꯫ ꯃꯆꯤꯟꯗ ꯌꯥꯔꯦ ꯍꯥꯏꯔꯕꯁꯨ ꯃꯈꯨꯠꯁꯤꯡ ꯑꯗꯨꯅ ꯄꯣꯠ ꯑꯗꯨꯗꯤ ꯄꯥꯏꯕ ꯂꯦꯞꯂꯝꯗꯦ꯫ ꯑꯄꯥꯝꯕ ꯑꯃ ꯈꯜꯂꯝꯃꯤ꯫ ꯁꯅꯥꯂꯦꯝꯕꯤꯅ ꯂꯣꯏꯁꯤꯟꯕ ꯑꯗꯨ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ꯫ ꯁꯅꯥꯂꯦꯝꯕꯤ ꯑꯗꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯐꯝꯂꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯅꯥꯂꯦꯝꯕꯤ ꯑꯗꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯐꯖꯔꯝꯃꯤ꯫ ꯊꯝꯕꯥꯜ, ꯊꯣꯏꯅꯨ, ꯊꯥꯖ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯅ ꯁꯅꯥꯂꯦꯝꯕꯤꯕꯨ ꯌꯦꯡꯅ ꯊꯥꯖꯅ, ꯑꯣꯟꯊꯣꯛꯅ ꯐꯖꯔꯦꯗ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯑꯁꯤꯗꯤ, ꯂꯥꯏꯒꯤ ꯃꯆꯥꯕꯨ ꯃꯥꯜꯂꯤ꯫ ꯑꯁꯨꯛ ꯅꯤꯡꯊꯤꯕ ꯑꯁꯤꯗꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯅꯤ ꯁꯨꯅꯕꯨ ꯂꯩꯔꯝꯂꯣꯏ꯫ ꯁꯅꯥꯂꯦꯝꯕꯤ ꯑꯗꯨ ꯅꯣꯛꯆꯩ꯫ ꯑꯁꯨꯝꯅ ꯍꯔꯥꯎꯅ ꯂꯩꯖꯔꯝꯕ ꯁꯅꯥꯂꯦꯝꯕꯤ ꯑꯗꯨ ꯈꯪꯍꯧꯗꯦ꯫ ꯃꯆꯦ ꯊꯣꯏꯅꯨꯅ ꯃꯆꯤꯟ ꯃꯦꯜꯂꯛꯄ, ꯂꯥꯎꯕꯁꯨ ꯉꯝꯖꯗꯦ꯫ ꯁꯅꯥꯂꯦꯝꯕꯤ ꯑꯗꯨ ꯅꯥꯟꯊꯣꯛꯅꯕ ꯍꯥꯏꯅ ꯀꯟꯅ ꯃꯨꯛꯆꯩ꯫ ꯃꯇꯝ ꯑꯁꯤꯗ ꯃꯆꯦ ꯊꯝꯕꯥꯜꯅ ꯃꯀꯣꯛꯇ ꯑꯔꯨꯝꯕ ꯄꯣꯠ ꯑꯃꯅ ꯊꯣꯝꯂꯛꯈꯤ꯫ ꯌꯦꯠ ꯊꯪꯕ ꯃꯈꯨꯠ ꯑꯗꯨꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯊꯣꯝꯂꯛꯄ ꯑꯗꯨꯗ ꯁꯅꯥꯂꯦꯝꯕꯤ ꯋꯥꯈꯜ ꯇꯥꯈꯤꯗ꯭ꯔꯦ꯫ ꯁꯅꯥꯂꯦꯝꯕꯤꯅ ꯋꯥꯈꯜ ꯃꯥꯡꯂꯤꯉꯩ ꯇꯟꯖꯥ ꯑꯗꯨ ꯂꯧꯔꯗꯨꯅ ꯃꯈꯨꯠ ꯃꯈꯣꯡ ꯂꯣꯏꯅ ꯀꯛꯄꯤꯔꯝꯃꯤ꯫ ꯑꯗꯨꯗ ꯅꯠꯇꯅ ꯃꯃꯤꯠꯁꯨ ꯀꯣꯊꯣꯛꯄꯤꯔꯝꯃꯤ꯫ ꯀꯅꯥ ꯎꯗ꯭ꯔꯤꯉꯩꯗ ꯁꯅꯥꯂꯦꯝꯕꯤ ꯑꯗꯨ ꯑꯆꯤꯛꯄ ꯃꯐꯝ ꯑꯃꯗ ꯍꯨꯟꯗꯣꯛꯂꯝꯃꯤ꯫ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯋꯥ ꯈꯟꯅꯔꯛꯏ꯫ ꯊꯣꯏꯅꯨꯅ, ꯀꯅꯥꯅ ꯁꯅꯥꯂꯦꯝꯕꯤꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯆꯠꯀꯅꯤ? ꯊꯝꯕꯥꯜ, ꯅꯍꯥꯛ ꯆꯠꯀꯦ ꯍꯥꯏꯕ꯭ꯔꯥ? ꯅꯍꯥꯛꯇꯤ ꯌꯥꯔꯣꯏ꯫ ꯅꯆꯦ ꯊꯥꯖ ꯑꯣꯏꯅ ꯆꯠꯍꯟꯈ꯭ꯔꯁꯤ꯫ ꯊꯝꯕꯥꯜ ꯑꯗꯨꯗꯤ ꯃꯁꯛꯁꯨ ꯌꯥꯝꯅ ꯊꯤ, ꯌꯥꯝꯅꯁꯨ ꯅꯣꯏꯔꯝꯃꯤ꯫ ꯌꯦꯡꯕꯗ ꯁꯅꯥꯂꯦꯝꯕꯤꯒ ꯃꯥꯟꯅꯕ ꯃꯆꯦꯠ ꯑꯃꯠꯇ ꯍꯦꯛ ꯌꯥꯎꯔꯝꯗꯦ꯫ ꯑꯗꯨꯅ ꯊꯥꯖꯗ ꯑꯣꯏꯅ ꯇꯥꯔꯝꯃꯤ꯫ ꯁꯛ ꯃꯥꯟꯅꯗ꯭ꯔꯕꯁꯨ ꯁꯅꯥꯂꯦꯝꯕꯤꯒ ꯃꯥꯟꯅꯕ ꯈꯔꯗꯤ ꯌꯥꯎꯏ꯫ ꯑꯗꯨꯅ ꯊꯥꯖꯅ ꯆꯠꯄ ꯇꯥꯔꯝꯃꯤ꯫ ꯊꯣꯏꯅꯨꯅ, ꯊꯥꯖ, ꯅꯍꯥꯛ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯣ꯫ ꯃꯇꯝ ꯑꯁꯤ ꯊꯦꯡꯂꯤ꯫ ꯁꯒꯣꯜ ꯃꯤ ꯂꯥꯛꯂꯒꯅꯤ꯫ ꯅꯍꯥꯛꯅ ꯀꯣꯅꯨꯡꯗ ꯂꯩꯈ꯭ꯔꯕ ꯃꯇꯨꯡ ꯑꯩꯈꯣꯏꯕꯨ ꯀꯥꯎꯒꯅꯨ꯫ ꯑꯩꯈꯣꯏꯒꯤ ꯐꯖꯔꯕ ꯐꯤ, ꯁꯅꯥ ꯂꯨꯄꯥ ꯀꯌꯥ ꯄꯤꯔꯛꯎꯀꯣ꯫ ꯊꯥꯖ ꯑꯗꯨ ꯁꯅꯥꯂꯦꯝꯕꯤꯒꯤ ꯈꯟꯕꯗ ꯋꯥꯈꯜ ꯈꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯐꯪꯂꯒꯅꯤ, ꯃꯍꯥꯛꯅ ꯂꯩꯃꯔꯦꯟꯕꯤ ꯑꯣꯏꯔꯅꯤ ꯈꯜꯂꯨꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯁꯅꯥꯂꯦꯝꯕꯤꯒꯤꯗꯃꯛ ꯄꯤꯔꯛꯄ ꯐꯤꯖꯣꯜ ꯑꯗꯨ ꯁꯦꯠꯇꯨꯅ ꯁꯅꯥꯂꯦꯝꯕꯤ ꯁꯥꯗꯨꯅ ꯀꯣꯅꯨꯡꯗꯒꯤ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯀꯌꯥ ꯂꯥꯛꯇꯨꯅ ꯊꯥꯖ ꯑꯃꯗꯤ ꯃꯆꯦꯁꯤꯡꯕꯨ ꯄꯨꯈꯤꯔꯝꯃꯤ꯫ ꯆꯥꯎꯊꯣꯏ ꯀꯧꯕ ꯀꯣꯅꯨꯡꯒꯤ ꯂꯩꯀꯣꯜ ꯁꯦꯟꯅꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯀꯣꯅꯨꯡ ꯀꯥꯗꯨꯅ ꯀꯣꯅꯨꯡꯒꯤ ꯂꯩꯀꯣꯜꯕꯨ ꯁꯦꯟꯅꯔꯝꯃꯤ꯫ ꯃꯍꯥꯛ ꯃꯊꯟꯇ ꯃꯌꯨꯝꯗ ꯂꯩ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯅꯥꯕ ꯑꯃꯗꯒꯤ ꯂꯩꯈꯤꯔꯝꯗꯦ꯫ ꯃꯆꯥꯅꯨꯄꯥ ꯑꯃꯈꯛ ꯌꯥꯎꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯗꯨꯁꯨ ꯅꯨꯄꯤꯅ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯃꯇꯣꯝꯇ ꯂꯩꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨ ꯔꯥꯖꯀꯨꯃꯥꯔꯒꯤ ꯂꯨꯍꯣꯡꯕ ꯂꯩꯕ ꯃꯔꯝ ꯑꯣꯏꯔꯒ ꯑꯍꯤꯡ ꯊꯦꯡꯅ ꯁꯒꯣꯜ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯈꯔ ꯁꯨꯛꯄ ꯎꯃꯪ ꯑꯃꯗ ꯅꯨꯄꯤ ꯑꯃꯅ ꯀꯞꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯗꯨꯇꯁꯨ ꯅꯠꯇꯅ ꯑꯔꯪꯕ ꯄꯣꯠ ꯀꯌꯥ ꯑꯃ ꯇꯥꯕꯁꯨ ꯎꯔꯝꯃꯤ꯫ ꯏꯍꯦ, ꯀꯔꯤꯅꯣꯅꯦ ꯅꯨꯄꯤ ꯑꯃꯅ ꯀꯞꯂꯤꯕ ꯑꯁꯤꯕꯨ? ꯑꯆꯤꯛꯄ ꯃꯐꯝ ꯑꯁꯤꯗ ꯀꯅꯥꯕꯨ ꯑꯣꯏꯔꯤꯕ ꯖꯥꯠꯅꯣ? ꯅꯠꯇꯦ, ꯑꯁꯤꯕꯨ ꯇꯝꯅꯔꯤꯕ ꯀꯥꯏꯗꯨ ꯑꯣꯏꯔꯤꯕ ꯖꯥꯠꯂꯅꯦ? ꯑꯩꯁ, ꯀꯔꯤꯅꯣꯅꯦ ꯑꯥꯗ ꯑꯔꯪꯕ ꯀꯌꯥ ꯑꯃ ꯇꯥꯔꯤꯕ ꯑꯁꯤꯅ? ꯑꯩ ꯀꯤꯕ ꯌꯥꯗꯦ, ꯆꯪꯁꯤꯜꯂꯒ ꯌꯦꯡꯂꯨꯕꯅ ꯐꯒꯅꯤ꯫ ꯍꯦ ꯏꯕꯨꯙꯧ ꯄꯥꯈꯪꯕ, ꯅꯅꯥꯏꯕꯨ ꯊꯧꯖꯥꯜꯕꯤꯌꯨꯀꯣ꯫ ꯅꯅꯥꯏꯅ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯌꯨ꯫ ꯃꯁꯤꯗꯤ ꯍꯦꯛꯇ ꯆꯪꯁꯤꯜꯂꯒ ꯌꯦꯡꯂꯨꯕꯅ ꯐꯒꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯊꯣꯏ ꯑꯗꯨ ꯅꯨꯄꯤ ꯑꯃꯅ ꯀꯞꯂꯤꯕ ꯃꯈꯣꯜ ꯑꯗꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯏ꯫ ꯎꯔꯦ, ꯑꯁꯨꯝ ꯆꯪꯂꯛꯄꯗ ꯃꯈꯣꯡ ꯃꯈꯨꯠ ꯌꯥꯎꯗ꯭ꯔꯕꯤ ꯅꯨꯄꯤ ꯑꯃ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ
Madu ubada mahak yamna kirammi nupi adugi manakta manimukta sana kaya taaduna leiramba adusu thengnarammi. ꯆꯥꯎꯊꯣꯏꯅ ꯍꯩꯁ ꯇꯥꯏꯕꯪ ꯃꯤꯔꯥ ꯅꯠꯇ꯭ꯔꯒ ꯂꯥꯏꯔꯥ ꯀꯔꯤꯒꯤ ꯑꯁꯨꯝꯅ ꯂꯩꯔꯤꯕꯅꯣ ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ ꯅꯨꯄꯤ ꯑꯗꯨ ꯁꯅꯥꯂꯦꯝꯕꯤ ꯑꯣꯏꯔꯝꯈꯤ ꯃꯍꯥꯛꯅ ꯋꯥꯈꯜ ꯂꯥꯛꯄꯗ ꯆꯩꯅꯥꯇꯅ ꯄꯤꯛ ꯊꯜꯂꯝꯃꯤ ꯃꯃꯤꯠ ꯑꯗꯨꯁꯨ ꯃꯆꯦꯁꯤꯡꯅ ꯀꯣꯊꯣꯛꯈꯤꯕꯅ ꯀꯔꯤꯁꯨ ꯎꯔꯝꯗꯦ ꯆꯠꯀꯦ ꯍꯥꯏꯔꯕꯁꯨ ꯃꯈꯣꯡꯁꯨ ꯀꯛꯈꯤꯕꯅ ꯆꯠꯄꯁꯨ ꯉꯝꯗ ꯎꯃꯪ ꯑꯗꯨꯗ ꯃꯤꯑꯣꯏ ꯑꯃꯠꯇ ꯂꯥꯛꯂꯕꯗꯤ ꯍꯥꯏꯅ ꯋꯥꯅ ꯉꯥꯏꯔꯝꯕꯅꯤ ꯁꯅꯥꯂꯦꯝꯕꯤꯅ ꯏꯕꯨꯡ ꯍꯥꯏꯒꯗ꯭ꯔꯥ ꯏꯄꯥꯒ ꯂꯦꯡꯃꯥꯟꯅꯕ ꯑꯣꯏꯒꯗ꯭ꯔꯥ ꯀꯔꯤ ꯀꯧꯒꯅꯤ ꯍꯥꯏꯕꯁꯨ ꯈꯪꯖꯗ꯭ꯔꯦ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯔꯕꯗꯤ ꯑꯩꯍꯥꯛꯀꯤ ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯕꯤꯔꯝꯃꯨꯕ ꯅꯍꯥꯛꯇꯤ ꯌꯦꯡꯕꯗ ꯑꯉꯥꯡ ꯃꯥꯜꯂꯤ ꯏꯄꯥ ꯍꯥꯏꯅ ꯀꯧꯔꯕꯁꯨ ꯀꯥꯏꯗꯦꯗ ꯅꯍꯥꯛꯄꯨ ꯃꯇꯧ ꯀꯔꯝꯅ ꯑꯁꯨꯝꯅ ꯑꯣꯏꯔꯛꯈꯤꯕꯅꯣ ꯌꯦꯡꯕꯗ ꯑꯆꯝꯕ ꯃꯤꯗꯤ ꯃꯥꯟꯗꯦꯁꯦ ꯄꯥꯕ ꯍꯥꯏꯅ ꯀꯧꯖꯒꯦ ꯅꯆꯥꯒꯤ ꯏꯃꯤꯡ ꯁꯅꯥꯂꯦꯝꯕꯤ ꯀꯧꯖꯩ ꯏꯄꯥꯒꯤ ꯃꯤꯡꯅ ꯏꯕꯣꯆꯧ ꯀꯧꯏ ꯏꯆꯦ ꯑꯍꯨꯝ ꯂꯩ ꯏꯆꯦ ꯑꯍꯨꯝ ꯑꯗꯨꯅ ꯑꯩꯕꯨ ꯑꯁꯨꯝꯅ ꯑꯣꯏꯍꯜꯂꯝꯕꯅꯤ ꯅꯆꯦꯁꯤꯡꯅꯅꯤ ꯍꯥꯏꯕ ꯃꯇꯧ ꯀꯔꯝꯅ ꯀꯔꯤꯒꯤꯗꯃꯛꯅꯣ ꯁꯅꯥꯂꯦꯝꯕꯤ ꯑꯗꯨ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ ꯋꯥꯔꯤ ꯑꯗꯨ ꯇꯥꯕꯗ ꯃꯍꯥꯛꯁꯨ ꯈꯪꯂꯤ ꯅꯨꯄꯤ ꯑꯁꯤ ꯃꯇꯤꯛ ꯂꯩꯕ ꯀꯐꯣꯏ ꯍꯦꯛꯈꯤꯕ ꯅꯨꯄꯤ ꯑꯗꯨꯅꯤ ꯍꯥꯏꯕ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯇꯦꯡ ꯄꯥꯡꯂꯒꯦ ꯃꯥꯕꯨ ꯃꯆꯥ ꯁꯛꯅ ꯌꯣꯛꯂꯒꯦ ꯈꯜꯂꯝꯃꯤ ꯏꯄꯥꯒꯤꯗ ꯆꯠꯁꯤ ꯏꯄꯥꯒꯤꯗ ꯂꯩꯔꯨꯁꯤ ꯏꯆꯥꯒꯤ ꯃꯇꯦꯡ ꯁꯣꯏꯗꯅ ꯏꯄꯥꯅ ꯄꯥꯡꯒꯅꯤ ꯐꯠꯇ꯭ꯔꯕ ꯅꯆꯦꯁꯤꯡ ꯑꯗꯨ ꯏꯅꯤꯡꯊꯧꯗ ꯇꯥꯛꯇꯨꯅ ꯁꯣꯏꯗꯅ ꯆꯩꯔꯥꯛ ꯄꯤꯍꯟꯒꯅꯤ ꯃꯈꯣꯏꯅꯗꯤ ꯑꯩꯍꯥꯛꯄꯨ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯝꯒꯅꯤ ꯑꯩꯍꯥꯛ ꯍꯤꯡꯂꯦ ꯈꯪꯂꯕꯗꯤ ꯁꯣꯏꯗꯅ ꯑꯩꯕꯨ ꯊꯤꯔꯛꯀꯅꯤ ꯃꯔꯝ ꯑꯁꯤꯅ ꯑꯩꯍꯥꯛꯀꯤ ꯏꯈꯣꯡ ꯏꯈꯨꯠ ꯑꯃꯗꯤ ꯏꯃꯤꯠ ꯑꯁꯤ ꯍꯥꯟꯅ ꯃꯈꯣꯏꯗꯒꯤ ꯂꯧꯊꯣꯛꯈꯤꯁꯤ ꯄꯥꯕ ꯑꯩꯒꯤ ꯏꯅꯥꯛꯇ ꯃꯅꯤꯃꯨꯛꯇ ꯁꯅꯥ ꯀꯌꯥ ꯇꯥꯕ꯭ꯔꯥ ꯇꯥꯔꯕꯗꯤ ꯈꯨꯟꯖꯤꯟꯕꯤꯌꯨ ꯃꯇꯝ ꯑꯁꯤ ꯊꯦꯡꯖꯤꯜꯂꯛꯂꯦ ꯏꯄꯥꯒ ꯂꯣꯏꯅꯅ ꯆꯠꯂꯁꯤ ꯌꯨꯝ ꯌꯧꯔꯒ ꯐꯖꯅ ꯋꯥꯔꯤ ꯑꯗꯨ ꯁꯥꯔꯁꯤꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯊꯣꯏꯅ ꯁꯅꯥꯂꯦꯝꯕꯤꯕꯨ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨꯗ ꯍꯥꯞꯆꯤꯜꯂꯝꯃꯤ ꯇꯥꯔꯤꯕ ꯁꯅꯥ ꯂꯨꯄꯥ ꯃꯅꯤꯃꯨꯛꯇ ꯀꯌꯥ ꯑꯗꯨ ꯈꯨꯟꯖꯤꯟꯗꯨꯅ ꯄꯨꯔꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯃꯌꯨꯝ ꯌꯧꯔꯕ ꯃꯇꯨꯡ ꯁꯅꯥꯂꯦꯝꯕꯤ ꯑꯃꯗꯤ ꯆꯥꯎꯊꯣꯏ ꯆꯥꯛ ꯊꯣꯡꯗꯨꯅ ꯁꯅꯥꯂꯦꯝꯕꯤꯕꯨ ꯆꯥꯛ ꯏꯟꯕꯤꯔꯝꯃꯤ ꯋꯥꯔꯤ ꯀꯌꯥ ꯑꯃꯁꯨ ꯁꯥꯟꯅꯔꯝꯃꯤ ꯂꯥꯏꯑꯣꯏꯔꯕ ꯂꯥꯏꯔꯦꯟ ꯑꯗꯨꯒꯤ ꯃꯔꯝꯗꯁꯨ ꯍꯥꯏꯔꯝꯃꯤ ꯆꯥꯎꯊꯣꯏꯅ ꯁꯅꯥꯂꯦꯝꯕꯤꯕꯨ ꯑꯄꯣꯛꯄ ꯃꯆꯥꯒꯨꯝ ꯈꯟꯈ꯭ꯔꯦ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯊꯥ ꯑꯅꯤꯒꯤ ꯃꯇꯨꯡꯅꯤ ꯊꯥꯖ ꯑꯗꯨ ꯊꯥ ꯂꯦꯞꯂꯝꯃꯤ ꯆꯥꯎꯊꯣꯏ ꯑꯗꯨꯁꯨ ꯄꯥꯎ ꯑꯗꯨ ꯇꯥꯔꯝꯃꯤ ꯁꯅꯥꯂꯦꯝꯕꯤ ꯑꯗꯨꯗꯁꯨ ꯊꯥꯖꯒꯤ ꯄꯥꯎ ꯑꯗꯨ ꯇꯝꯂꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯁꯅꯥꯂꯦꯝꯕꯤꯒꯤ ꯃꯃꯪꯗ ꯂꯥꯏꯑꯣꯏꯔꯕ ꯂꯥꯏꯔꯦꯟ ꯑꯗꯨ ꯂꯥꯛꯂꯝꯃꯤ ꯂꯥꯏꯔꯦꯟ ꯑꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯅꯍꯥꯛꯅ ꯋꯥꯔꯕ ꯃꯇꯝꯗ ꯑꯩꯍꯥꯛꯄꯨ ꯅꯤꯡꯁꯤꯡꯂꯛꯎ ꯍꯥꯏꯕ ꯑꯗꯨ ꯀꯥꯎꯔꯕ꯭ꯔꯥ ꯅꯍꯥꯛꯄꯨ ꯀꯔꯤꯒꯤ ꯑꯗꯨꯛ ꯋꯥꯅ ꯂꯩꯕ ꯅꯍꯥꯛꯀꯤ ꯑꯋꯥꯕ ꯑꯗꯨ ꯋꯥꯐꯝ ꯑꯃ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ ꯍꯌꯦꯡꯗꯤ ꯅꯄꯥ ꯁꯛꯂꯕ ꯆꯥꯎꯊꯣꯏ ꯑꯗꯨꯅ ꯂꯩꯃꯔꯦꯝꯕꯤ ꯑꯣꯏꯔꯤꯕ ꯅꯆꯦ ꯊꯥꯖꯒꯤ ꯆꯥꯅꯤꯡꯕ ꯑꯗꯨ ꯍꯪꯍꯜꯂꯨ ꯑꯗꯨꯒ ꯑꯩꯕꯨ ꯅꯤꯡꯁꯤꯡꯂꯛꯎ ꯄꯨꯛꯅꯤꯡꯗ ꯋꯥꯈꯜꯗ ꯆꯦꯠꯅ ꯅꯤꯡꯗꯨꯅ ꯀꯧꯔꯛꯎ ꯑꯩꯍꯥꯛ ꯃꯤꯀꯨꯞ ꯑꯃꯗ ꯂꯥꯛꯀꯦ ꯉꯁꯤꯒꯤꯗꯤ ꯑꯩꯍꯥꯛ ꯆꯠꯂꯒꯦꯀꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯥꯏꯔꯦꯜ ꯑꯗꯨ ꯎꯈꯤꯗ꯭ꯔꯦ ꯑꯁꯨꯝ ꯇꯧꯅ ꯁꯅꯥꯂꯦꯝꯕꯤ ꯑꯗꯨ ꯃꯤꯀꯞ ꯊꯣꯔꯛꯂꯝꯃꯤ ꯃꯃꯪ ꯑꯗꯨꯗ ꯍꯥꯏꯔꯝꯕꯁꯤꯡ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯅꯤꯡꯁꯤꯡꯂꯛꯏ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯣꯡꯁꯨ ꯉꯥꯜꯂꯤ ꯆꯥꯎꯊꯣꯏ ꯑꯗꯨ ꯌꯥꯍꯧꯔꯗꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯁꯤꯜꯂꯝꯃꯤ ꯆꯥꯛ ꯊꯣꯡꯗꯨꯅ ꯁꯅꯥꯂꯦꯝꯕꯤꯕꯨ ꯆꯥꯛ ꯏꯟꯕꯤꯔꯝꯃꯤ ꯁꯅꯥꯂꯦꯝꯕꯤꯅ ꯄꯥꯕ ꯅꯆꯥ ꯋꯥ ꯑꯃꯠꯇ ꯍꯥꯏꯖꯒꯦ ꯄꯥꯕꯅ ꯍꯣꯔꯦꯟ ꯂꯩꯃꯔꯦꯝꯕꯤ ꯑꯗꯨ ꯀꯔꯤ ꯆꯥꯅꯤꯡꯕꯒꯦ ꯍꯥꯏꯅ ꯍꯪꯕꯤꯔꯛꯑꯣ ꯃꯍꯥꯛꯅ ꯆꯥꯅꯤꯡꯕ ꯑꯗꯨ ꯁꯣꯏꯗꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯄꯨꯔꯛꯀꯦ ꯍꯥꯏꯅ ꯍꯥꯏꯕꯤꯔꯝꯃꯨ ꯏꯕꯦꯝꯃ ꯃꯍꯥꯛꯀꯤ ꯆꯥꯅꯤꯡꯕ ꯍꯪꯂꯨꯕꯗ ꯑꯩꯈꯣꯏꯅ ꯄꯤꯕ ꯉꯝꯗꯕ ꯄꯣꯠ ꯑꯣꯏꯔꯝꯂꯕꯗꯤ ꯀꯔꯝ ꯇꯧꯒꯅꯤ ꯆꯩꯔꯥꯛ ꯐꯪꯗꯨꯅ ꯇꯣꯛꯀꯅꯤꯗ ꯑꯗꯨꯒꯤꯗꯤ ꯋꯥꯒꯅꯨ ꯄꯥꯕ ꯅꯆꯥꯅ ꯐꯅꯕ ꯁꯤꯟꯖꯒꯦ ꯍꯣꯏ ꯏꯄꯥ ꯍꯪꯂꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯊꯣꯏ ꯁꯅꯥꯂꯦꯝꯕꯤꯒꯤ ꯆꯥꯛ ꯏꯜꯂꯝꯕ ꯑꯗꯨ ꯂꯣꯏꯁꯤꯜꯂꯝꯃꯤ ꯃꯍꯥꯛꯁꯨ ꯆꯥꯛ ꯆꯥꯔꯗꯨꯅ ꯀꯣꯅꯨꯡ ꯆꯠꯈꯤꯔꯝꯃꯤ ꯆꯥꯎꯊꯣꯏ ꯑꯗꯨ ꯂꯩ ꯃꯈꯣꯡ ꯁꯣꯝꯗꯨꯅ ꯂꯩ ꯃꯃꯤꯠ ꯑꯗꯨꯅ ꯂꯩꯃꯔꯦꯝꯕꯤ ꯑꯗꯨꯕꯨ ꯊꯣꯔꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯕꯁꯨ ꯂꯦꯞꯂꯝꯗꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯅꯤ ꯂꯩꯃꯔꯦꯝꯕꯤ ꯑꯗꯨ ꯃꯈꯨꯠꯇ ꯐꯖꯔꯕ ꯎꯍꯩ ꯈꯔ ꯄꯥꯏꯔꯒ ಚಾದನ ಥೊರಕ್ಪ ಅದು ಉರಮ್ಮಿ ಮದು ಉಬುದ ಚೌಥೋಯ್ ಚೆನ್ಸಿಂದುನ ಲೈಮರೆಂಬಿ ನನಾಯಿನ ಇಕೋಕ್ನೋನ ಖುರುಮ್ಜರಿ ನನಾಯಿನ ಲೈಮರೆಂಬಿಗೆ ಚಾನಿಂಬ ಅಮ್ಮತದಿ ಕಚ್ಚಗಿ ಕರಿ ಚಾನಿಂಬನೋ ಹಾಯ್ಬದೋ ನನಾಯಿದ ಹಾಯ್ಬಿಯು ಸೋಯ್ದನ ಪೂಜರಕ್ಕೆ ಲೈಮರೆಂಬಿ ಥಾಜ ಅದು ನೋಕ್ಲಗ ನಹಾಕ್ಪು ಐನ ಚಾನಿಂಗ್ಲಿಬ ಪೋಟ್ ಅಸಿಬು ಪೀಬ ngамಗದ್ರೋ ngамಗನಿ ಸನಾ ಇಬೇಮ ನನಾಯಿ ಸೋಯ್ದನ ಹಯೇಂಗಿ ನಮಿತ ಪೂಜರಕ್ಕೆ ಫೈ ಯೇಂಗ್ಬ ತಾರೆದನ ಹಯೇಂಗಿ ನಮಿತ ಪುರಕದಬನಿ ಐನ ಚಾನಿಂಗ್ಬ ಹಾಯ್ರಬದಿ ಥೈಬೋಂಗ್ ಹೈಜಿಂಗ್ ಫಾರಬ ಅಮ ಹಯೇಂಗಿ ನಮಿತ ಪುರೋ ನತ್ರಬದಿ ನಹಾಕ್ ಐಬು ಲಕ್ನಬಗಿ ಚೇರಾಕ್ ಸೋಯ್ದನ ಫಂಗನಿ ವಹೈ ಅದು ತಾಬದ ಚೌಥೋಯ್ ಯಾಮ್ನ ಮಥಾ ಸಾರಮ್ಮಿ ಮತಂ ಅದುದದಿ ಥೈಬೋಂಗ್ ಪಾನ್ಬ ಮತಂ ಒಯ್ರಮ್ದಿ ಥವಾಯ್ ವಾನ ಥಬಕ್ ಲೋಯ್ರದುನ ಮಯುಮ್ ತಮ್ನ ಹಲಕ್ಲಮ್ಮಿ ಚೌಥೋಯ್ ಮಯುಮ್ ಯೌರಿ ಸನಲೆಂಬಿ ಅದುದ ಪಾವ್ ತಮ್ಲರಿ
ꯏꯄꯥꯒꯤ ꯏꯕꯦꯝꯃ, ꯑꯩꯅ ꯉꯁꯤ ꯂꯩ ꯃꯔꯦꯝꯕꯤ ꯑꯗꯨꯗ ꯀꯔꯤ ꯆꯥꯅꯤꯡꯕꯒꯦ ꯍꯥꯏꯅ ꯍꯪꯕ ꯃꯇꯝꯗ ꯊꯩꯕꯣꯡ ꯑꯃꯨꯟꯕ ꯑꯃ ꯆꯥꯒꯦ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯕꯨ ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗꯒꯤ ꯊꯤꯔꯨꯅꯤ, ꯃꯇꯝꯁꯨ ꯑꯣꯏꯗꯦꯗꯣ꯫ ꯏꯆꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯗꯅ ꯏꯄꯥꯕꯨ ꯅꯤꯡꯊꯧꯒꯤ ꯆꯩꯔꯥꯛ ꯐꯪꯂꯒꯗ꯭ꯔꯅꯤ? ꯁꯅꯥꯂꯦꯝꯕꯤ ꯅꯣꯛꯂꯗꯨꯅ, ꯄꯥꯕ, ꯀꯔꯤꯁꯨ ꯆꯤꯡꯅꯒꯅꯨ, ꯅꯆꯥ ꯂꯩꯔꯤꯕꯁꯤꯗꯤ ꯆꯩꯔꯥꯛ ꯐꯪꯂꯕꯁꯨ ꯄꯥꯕꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯅꯆꯥꯅ ꯆꯠꯀꯅꯤ꯫ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯆꯥꯎꯊꯣꯏ ꯑꯗꯨ ꯋꯥꯈꯜ ꯈꯔ ꯆꯥꯎꯊꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯑꯍꯤꯡ ꯑꯣꯏꯔꯛꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯁꯅꯥꯂꯦꯝꯕꯤ ꯑꯗꯨ ꯇꯨꯝꯂꯝꯗꯦ꯫ ꯁꯅꯥꯂꯦꯝꯕꯤ ꯃꯆꯤꯟꯗ ꯁꯣꯜꯂꯛꯏ, ꯍꯥꯗ ꯂꯥꯏꯑꯣꯏꯔꯕ ꯂꯥꯏꯔꯦꯟ ꯑꯣ, ꯑꯩꯍꯥꯛꯀꯤ ꯑꯋꯥꯕꯁꯤ ꯎꯕꯤꯔꯕꯗꯤ ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯕꯤꯌꯨ꯫ ꯑꯁꯨꯝꯅ ꯃꯆꯤꯟꯗ ꯁꯣꯜꯂꯝꯗꯨꯅ ꯇꯨꯝꯊꯔꯝꯃꯤ꯫ ꯁꯅꯥꯂꯦꯝꯕꯤ ꯑꯗු ꯃꯄꯨꯡ ꯐꯥꯅ ꯇꯨꯝꯈ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯃꯃꯪꯗ ꯂꯥꯏꯑꯣꯏꯔꯕ ꯂꯥꯏꯔꯦꯟ ꯑꯗꯨ ꯐꯖꯔꯕ ꯅꯨꯄꯤ ꯑꯃꯒꯤ ꯁꯛꯂꯣꯟ ꯂꯧꯔꯗꯨꯅ, ꯂꯥꯏꯔꯦꯟ ꯑꯗꯨꯅ, ꯀꯔꯤꯒꯤ ꯄꯥꯡꯗꯅꯤ, ꯅꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯂꯒ ꯅꯪꯒꯤ ꯂꯃꯟ ꯁꯤꯡꯕ ꯁꯛꯂꯛꯀꯦ꯫ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯅꯍꯥꯛꯅ ꯂꯩꯔꯤꯕ ꯑꯁꯤꯒꯤ ꯌꯨꯝꯒꯤ ꯃꯈꯥ ꯊꯪꯕꯗ ꯍꯧꯔꯤꯕ ꯊꯩꯕꯣꯡ ꯄꯥꯝꯕꯤ ꯑꯁꯤꯗ ꯐꯖꯔꯕ ꯍꯩꯃꯟ ꯐꯥꯔꯕ ꯊꯩꯕꯣꯡ ꯑꯃ ꯄꯥꯜꯂꯝꯒꯅꯤ꯫ ꯑꯁꯤ ꯍꯦꯛꯇꯨꯅ ꯂꯩ ꯃꯔꯦꯝꯕꯤ ꯑꯣꯏꯔꯤꯕ ꯑꯗꯨꯗ ꯄꯤꯍꯜꯂꯨ, ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯑꯄꯥꯝꯕ ꯑꯗꯨ ꯅꯤꯖꯈꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯔꯦꯟ ꯑꯗꯨꯅ ꯑꯣꯜꯂꯕ ꯅꯨꯄꯤ ꯑꯗꯨ ꯃꯥꯡꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯦ꯫ ꯁꯅꯥꯂꯦꯝꯕꯤ ꯑꯗꯨ ꯃꯤꯀꯞ ꯊꯣꯔꯛꯂꯝꯃꯤ꯫ ꯆꯥꯎꯊꯣꯏ ꯑꯗꯨꯁꯨ ꯍꯧꯒꯠꯇꯨꯅ ꯀꯣꯅꯨꯡ ꯆꯠꯅꯕꯒꯤꯗꯃꯛꯇ ꯊꯕꯛ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯂꯣꯏꯔꯒ ꯀꯣꯅꯨꯡ ꯆꯠꯅꯕ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯅꯥꯂꯦꯝꯕꯤ ꯆꯥꯎꯊꯣꯏꯕꯨ ꯀꯧꯔꯛꯂꯝꯃꯤ꯫ ꯄꯥꯕ, ꯀꯣꯅꯨꯡ ꯆꯠꯅꯕ ꯊꯧꯔꯥꯡ ꯂꯣꯏꯕꯤꯔꯕ꯭ꯔꯥ? ꯂꯣꯏꯔꯦ ꯂꯣꯏꯔꯦ, ꯆꯠꯂꯒꯗꯕꯅꯤ꯫ ꯀꯔꯤ ꯍꯥꯏꯅꯤꯡꯕꯒꯦ ꯅꯍꯥꯛꯄꯨ? ꯑꯋꯥꯠ ꯑꯄꯥꯒ ꯂꯩꯔꯕ꯭ꯔꯣ? ꯑꯗꯨꯒꯤ ꯅꯠꯇꯤꯌꯦ ꯄꯥꯕ, ꯃꯈꯥ ꯊꯪꯕꯗ ꯍꯧꯔꯤꯕ ꯊꯩꯕꯣꯡ ꯄꯥꯝꯕꯤ ꯑꯁꯤꯗ ꯊꯩꯕꯣꯡ ꯑꯃ ꯄꯥꯜꯂꯝꯒꯅꯤ꯫ ꯑꯗꯨ ꯄꯨꯗꯨꯅ ꯆꯠꯄꯤꯌꯨ, ꯑꯗꯨꯒ ꯂꯩ ꯃꯔꯦꯝꯕꯤ ꯑꯗꯨꯅ ꯑꯄꯥꯝꯕ ꯅꯤꯖꯧ ꯍꯥꯏꯔꯛꯂꯕꯗꯤ ꯑꯩꯍꯥꯛꯀꯤ ꯃꯤꯠ ꯑꯅꯤꯗꯨ ꯅꯤꯕꯤꯔꯛꯎꯀꯣ꯫ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯆꯥꯎꯊꯣꯏ ꯊꯩꯕꯣꯡ ꯍꯦꯛꯄ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯆꯥꯎꯊꯣꯏ ꯑꯗꯨ ꯐꯖꯔꯕ ꯊꯩꯕꯣꯡ ꯑꯃ ꯄꯥꯟꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯎꯕꯗ ꯌꯥꯝꯅ ꯑꯉꯛꯄ ꯑꯃ ꯐꯥꯎꯔꯝꯃꯤ꯫ ꯊꯩꯕꯣꯡ ꯑꯗꯨ ꯍꯦꯛꯇꯨꯅ ꯀꯣꯅꯨꯡꯗ ꯄꯨꯈꯤꯔꯝꯃꯤ꯫ ꯀꯣꯅꯨꯡ ꯌꯧꯔꯕ ꯃꯇꯨꯡ ꯆꯥꯎꯊꯣꯏꯅ ꯂꯩ ꯃꯔꯦꯝꯕꯤꯗ ꯀꯠꯆꯔꯝꯃꯤ꯫ ꯂꯩ ꯃꯔꯦꯝꯕꯤ ꯑꯗꯨ ꯍꯔꯥꯎꯅ, ꯑꯗꯨꯅꯤꯗꯅ ꯀꯌꯥꯗ ꯐꯖꯔꯕ! ꯍꯦ ꯅꯨꯄꯥ, ꯅꯍꯥꯛꯅ ꯑꯄꯥꯝꯕ ꯑꯃ ꯍꯥꯏꯌꯨ, ꯀꯔꯤ ꯄꯥꯝꯃꯤ? ꯂꯩ ꯃꯔꯦꯝꯕꯤ, ꯅꯅꯥꯏꯗꯤ ꯁꯅꯥ ꯂꯨꯄꯥ ꯄꯥꯝꯖꯗꯦ꯫ ꯅꯅꯥꯏꯒꯤ ꯂꯣꯏꯅꯕꯤ ꯑꯗꯨ ꯃꯤꯠ ꯎꯗꯦ, ꯑꯗꯨꯅ ꯃꯤꯠ ꯑꯅꯤ ꯄꯤꯕꯤꯌꯨ꯫ ꯐꯔꯦ, ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯀꯅꯨ꯫ ꯑꯩꯍꯥꯛꯀꯤ ꯏꯅꯥꯎꯒꯤ ꯃꯤꯠ ꯑꯩꯉꯣꯟꯗ ꯂꯩ꯫ ꯑꯁꯤꯇꯁꯨ ꯅꯠꯇꯦ, ꯈꯣꯡ ꯈꯨꯠ ꯑꯅꯤ ꯑꯃꯁꯨ ꯂꯩ꯫ ꯑꯁꯤꯁꯨ ꯅꯍꯥꯛꯀꯤ ꯑꯣꯏꯖꯔꯣ꯫ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯆꯥꯎꯊꯣꯏ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯁꯅꯥꯂꯦꯝꯕꯤꯒꯤ ꯃꯆꯦꯁꯤꯡꯅ ꯀꯛꯂꯕ ꯃꯤꯠ ꯈꯣꯡ ꯈꯨꯠꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯄꯤꯔꯛꯂꯝꯃꯤ꯫ ꯆꯥꯎꯊꯣꯏ ꯑꯗꯨ ꯍꯔꯥꯎꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯌꯨꯝ ꯌꯧꯔꯕ ꯃꯇꯨꯡ ꯁꯅꯥꯂꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯄꯥꯎ ꯄꯨꯝꯕ ꯇꯝꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯤꯠ ꯈꯣꯡ ꯈꯨꯠꯁꯤꯡ ꯑꯗꯨꯁꯨ ꯆꯥꯎꯊꯣꯏꯅ ꯄꯤꯔꯛꯂꯝꯃꯤ꯫ ꯆꯥꯎꯊꯣꯏꯅ ꯁꯅꯥꯂꯦꯝꯕꯤ ꯑꯗꯨ ꯃꯃꯤꯠ ꯑꯅꯤ ꯑꯗꯨ ꯍꯥꯞꯆꯤꯜꯂꯝꯃꯤ꯫ ꯑꯆꯝꯕ ꯃꯤ ꯑꯣꯏꯗꯕꯅ ꯁꯅꯥꯂꯦꯝꯕꯤ ꯑꯗු ꯃꯤꯠ ꯎꯔꯝꯃꯤ꯫ ꯑꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯈꯨꯠ ꯑꯃꯗꯤ ꯈꯣꯡꯁꯤꯡ ꯑꯗꯨ ꯍꯥꯞꯆꯤꯜꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯁꯅꯥꯂꯦꯝꯕꯤ ꯑꯗꯨ ꯀꯔꯤꯁꯨ ꯑꯋꯥꯠꯄ ꯂꯩꯈꯤꯗ꯭ꯔꯦ꯫ ꯁꯅꯥꯂꯦꯝꯕꯤ ꯍꯔꯥꯎꯅ, ꯄꯥꯕ, ꯅꯆꯥꯒꯤ ꯑꯋꯥꯠꯄ ꯂꯩꯇ꯭ꯔꯦ꯫ ꯑꯩꯍꯥꯛ ꯃꯤꯠ ꯎꯔꯦ ꯄꯥꯕ, ꯈꯨꯠꯁꯨ ꯌꯥꯎꯔꯦ, ꯈꯣꯡꯁꯨ ꯌꯥꯎꯔꯦ꯫ ꯑꯩ ꯄꯥꯕꯕꯨꯁꯨ ꯎꯔꯦ꯫ ꯁꯅꯥꯂꯦꯝꯕꯤ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯆꯥꯎꯊꯣꯏ ꯑꯗꯨꯁꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯁꯅꯥꯂꯦꯝꯕꯤ ꯑꯗꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯈꯨꯗꯤꯡ ꯃꯍꯥꯛꯅ ꯂꯣꯏꯅ ꯇꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯊꯥꯕꯨꯝ ꯃꯁꯤꯡ ꯌꯥꯝꯂꯛꯂꯦ꯫ ꯂꯩ ꯃꯔꯦꯝꯕꯤ ꯑꯗꯨ ꯊꯥ ꯁꯨꯔꯛꯇꯨꯅ ꯑꯉꯥꯡ ꯎꯅꯕꯒꯤ ꯃꯇꯝ ꯌꯧꯔꯛꯂꯝꯃꯤ꯫ ꯑꯉꯥꯡ ꯎꯅꯕꯒꯤꯗꯃꯛ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯍꯩꯔꯕ ꯃꯥꯌꯣꯛꯅꯕꯤ ꯑꯃꯅ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯂꯩ ꯃꯔꯦꯝꯕꯤ ꯑꯗꯨ ꯕꯤꯔꯁꯤꯛ ꯑꯃ ꯑꯣꯏꯅ ꯑꯣꯏꯔꯛꯈꯤ꯫ ꯃꯥꯌꯣꯛꯅꯕꯤ ꯑꯗꯨꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ꯫ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯃꯁꯨꯕꯨ ꯌꯦꯡꯅꯕꯒꯤꯗꯃꯛ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯅꯨ ꯑꯃꯗꯤ ꯊꯝꯕꯥꯜꯁꯨ ꯂꯩꯔꯝꯃꯤ꯫ ꯐꯠꯇꯕꯤ ꯑꯅꯤꯗꯨ ꯂꯩꯕꯥꯛ ꯃꯃꯥꯡꯗ ꯆꯣꯞꯄ ꯇꯥꯔꯤ ꯈꯟꯕꯗ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯀꯗꯥꯏ, ꯑꯩꯍꯥꯛꯀꯤ ꯏꯁꯨ ꯑꯗꯨꯗꯤ ꯔꯥꯖꯀꯨꯃꯥꯔꯥ ꯅꯠꯇ꯭ꯔꯒ ꯔꯥꯖꯀꯨꯃꯥꯔꯤꯔꯥ? ꯀꯗꯥꯏꯅꯣ ꯌꯦꯡꯂꯒꯦꯅ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯅꯨ ꯑꯗꯨꯅ ꯂꯐꯨ ꯃꯀꯛ ꯑꯃ ꯅꯤꯡꯊꯤꯅ ꯌꯥꯟꯗꯨꯅ ꯑꯉꯥꯡ ꯁꯥꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯗ ꯄꯤꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ, ꯑꯦ, ꯀꯔꯤꯅꯣ ꯑꯁꯤꯗꯤ? ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯑꯩꯕꯨ ꯂꯛꯅꯔꯤꯕ꯭ꯔꯥ? ꯅꯈꯣꯏ ꯆꯩꯔꯥꯛ ꯐꯪꯅꯤꯡꯕ꯭ꯔꯥ? ꯃꯥꯌꯣꯛꯅꯕꯤ ꯑꯗꯨꯅ, ꯏꯅꯤꯡꯊꯧ, ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯂꯩ ꯃꯔꯦꯝꯕꯤ ꯑꯗꯨꯒꯤ ꯄꯨꯛꯅꯨꯡꯗ ꯌꯥꯎꯔꯤꯕ ꯑꯗꯨꯗꯤ ꯇꯥꯏꯕꯪ ꯃꯤ ꯑꯃ ꯑꯣꯏꯔꯝꯗ꯭ꯔꯦ, ꯕꯤꯔꯁꯤꯛ ꯑꯃ ꯑꯣꯏꯔꯝꯂꯦ꯫ ꯕꯤꯔꯁꯤꯛ ꯑꯗꯨꯗꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯦ꯫ ꯂꯥꯏꯅꯤꯡꯊꯧ, ꯅꯅꯥꯏꯁꯤꯡꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯃꯀꯣꯛ ꯄꯥꯏꯔꯤ꯫ ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯗꯨ ꯇꯥꯕꯗ ꯂꯩꯕꯥꯛ ꯄꯨꯝꯕ ꯁꯤꯟ ꯊꯨꯡꯈ꯭ꯔꯦ꯫ ꯂꯩ ꯃꯔꯦꯝꯕꯤ ꯑꯗꯨ ꯕꯤꯔꯁꯤꯛ ꯑꯣꯏꯅ ꯄꯣꯛꯂꯦ ꯍꯥꯏꯅ ꯁꯤꯟ ꯊꯨꯡꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯥꯎꯊꯣꯏ ꯑꯗꯨꯅ ꯁꯅꯥꯂꯦꯝꯕꯤ ꯑꯗꯨ ꯀꯣꯅꯨꯡ ꯇꯝꯅ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯆꯥꯎꯊꯣꯏꯅ, ꯏꯅꯤꯡꯊꯧ, ꯉꯁꯤꯗꯤ ꯅꯅꯥꯏꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯃꯜ ꯇꯥꯡꯕ ꯄꯣꯠꯁꯛ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯃꯁꯤꯕꯨ ꯌꯦꯡꯂꯒ ꯑꯃꯨꯛꯇ ꯂꯧꯁꯤꯟꯕꯤꯌꯨ꯫
ꯀꯔꯤ ꯄꯣꯠꯁꯛ ꯑꯣꯏꯔꯕꯅꯣ? ꯅꯤꯡꯊꯧ ꯑꯩꯗꯤ ꯑꯄꯥꯝꯕ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯦ, ꯅꯍꯥꯛꯀꯤ ꯑꯣꯏꯖꯔꯣꯗꯣ꯫ ꯏꯅꯤꯡꯊꯧ, ꯉꯁꯤ ꯅꯅꯥꯏꯅ ꯄꯨꯔꯛꯂꯤꯕ ꯄꯣꯠ ꯑꯁꯤ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯇꯥꯡꯂꯕ ꯄꯣꯠꯁꯛꯅꯤ꯫ ꯏꯄꯥꯒꯤ ꯏꯕꯦꯝꯃ, ꯅꯃꯥꯏ ꯍꯥꯡꯗꯣꯛꯂꯣ, ꯏꯅꯤꯡꯊꯧꯕꯨ ꯈꯣꯏꯔꯝꯖꯧ꯫ ꯏꯅꯤꯡꯊꯧ, ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅꯤ ꯀꯄꯣꯏ ꯍꯦꯛꯈꯤꯕ ꯑꯗꯨ ꯐꯠꯇ꯭ꯔꯕ ꯃꯆꯦꯁꯤꯡꯅ ꯃꯥꯕꯨ ꯂꯧ ꯇꯧꯗꯨꯅ ꯁꯤꯖꯔꯁꯅꯨ ꯃꯇꯥꯒꯨꯝ ꯎꯃꯪ ꯑꯃꯗ ꯍꯨꯟꯇꯣꯛꯇꯨꯅ ꯊꯝꯂꯝꯕꯗꯒꯤ ꯅꯅꯥꯏꯅ ꯊꯦꯡꯅꯖꯗꯨꯅ ꯂꯣꯠꯇꯨꯅ ꯊꯝꯖꯔꯛꯄꯅꯤ꯫ ꯃꯍꯥꯛꯄꯨ ꯑꯃꯨꯛꯇ ꯂꯧꯁꯤꯟꯕꯤꯌꯨ꯫ ꯅꯤꯡꯊꯧ ꯑꯗꯨ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯃꯍꯥꯛꯁꯨ ꯁꯅꯥꯂꯦꯝꯕꯤꯕꯨ ꯌꯦꯡꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯨꯄꯤ ꯃꯆꯥ, ꯂꯩꯀꯣꯜ ꯁꯦꯟꯅꯕ ꯃꯥꯂꯤ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯁꯤ ꯆꯨꯝꯂꯕ꯭ꯔꯥ? ꯃꯇꯧ ꯀꯔꯝꯅ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯍꯥꯏꯌꯨ꯫ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯑꯗꯨ ꯍꯥꯏꯌꯨ, ꯅꯠꯇ꯭ꯔꯕꯗꯤ ꯆꯩꯔꯥꯛ ꯐꯪꯒꯅꯤꯀꯣ꯫ ꯁꯅꯥꯂꯦꯝꯕꯤꯅ, ꯑꯆꯨꯝꯕꯗꯤ ꯂꯥꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯍꯥꯛꯅꯤ ꯁꯅꯥꯂꯦꯝꯕꯤ ꯀꯧꯖꯩ꯫ ꯑꯩꯍꯥꯛꯀꯤ ꯏꯆꯦ ꯌꯥꯏꯃꯅꯤ, ꯑꯩꯍꯥꯛ ꯁꯥꯗꯨꯅ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯁꯤꯗꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥꯂꯦꯝꯕꯤꯅ ꯍꯧꯈ꯭ꯔꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯋꯥꯔꯤ ꯂꯤꯔꯝꯃꯤ꯫ ꯋꯥꯔꯤ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯀꯅꯥ ꯂꯩ? ꯃꯤꯅꯨꯡꯁꯤ ꯈꯪꯗꯕ ꯁꯥꯒꯤ ꯋꯥꯈꯜ ꯆꯦꯟꯕ ꯃꯆꯦꯁꯤꯡ ꯑꯗꯨ ꯄꯨꯔꯛꯎꯍꯩ꯫ ꯑꯁꯤ ꯍꯥꯏꯅ ꯃꯅꯥꯏꯁꯤꯡꯗ ꯊꯧꯗꯥꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯊꯣꯏꯅꯨ, ꯊꯥꯖ, ꯊꯝꯕꯥꯜ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯂꯥꯛꯄꯗ ꯁꯅꯥꯂꯦꯝꯕꯤ ꯑꯗꯨꯅ ꯀꯔꯤꯁꯨ ꯇꯧꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯎꯕꯗ ꯉꯛꯄ ꯐꯥꯎꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ, ꯅꯨꯄꯤ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯆꯨꯝꯂꯕ꯭ꯔꯥ? ꯃꯍꯥꯛ ꯑꯁꯤ ꯅꯈꯣꯏꯒꯤ ꯅꯅꯥꯎ ꯁꯅꯥꯂꯦꯝꯕꯤ ꯑꯗꯨꯔꯥ? ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯑꯗꯨ ꯍꯥꯏꯌꯨ, ꯅꯠꯇ꯭ꯔꯕꯗꯤ ꯆꯩꯔꯥꯛ ꯐꯪꯒꯅꯤ꯫ ꯊꯣꯏꯅꯨ ꯑꯗꯨ ꯀꯞꯂꯗꯨꯅ ꯑꯁꯦꯡꯕ ꯄꯨꯝꯕ ꯍꯥꯏꯗꯣꯔꯛꯂꯝꯃꯤ꯫ ꯏꯅꯤꯡꯊꯧ, ꯑꯩꯈꯣꯏ ꯂꯥꯜꯂꯦ, ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯑꯆꯥꯎ ꯑꯔꯝ ꯑꯔꯛ ꯑꯔꯥꯛ ꯀꯜꯂꯛꯇꯨꯅ ꯏꯅꯥꯎꯕꯨ ꯁꯤꯖꯔꯁꯅꯨ ꯈꯟꯗꯨꯅ ꯇꯧꯔꯣꯏꯗꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯈ꯭ꯔꯦ꯫ ꯃꯁꯤꯒꯤꯗꯃꯛ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯅꯤꯡꯊꯧ ꯁꯥꯎꯗꯨꯅ ꯍꯥꯏꯔꯛꯏ, ꯀꯔꯤ ꯍꯥꯏꯕ? ꯁꯥꯗꯒꯤꯁꯨ ꯍꯦꯟꯅ ꯇꯣꯟꯕ ꯃꯤꯑꯣꯏꯕꯅꯤ ꯅꯈꯣꯏꯗꯤ, ꯆꯩꯔꯥꯛ ꯄꯤꯒꯅꯤ꯫ ꯄꯨꯛꯆꯦꯜ ꯑꯗꯨ ꯄꯤꯛꯄ ꯅꯈꯣꯏꯗꯤ ꯀꯩꯁꯨꯝꯁꯪꯗ ꯂꯩꯒꯗꯕꯅꯤ꯫ ꯀꯅꯥ ꯂꯩ? ꯂꯝꯍꯦꯟꯕꯤ ꯑꯍꯨꯝ ꯑꯁꯤ ꯀꯩꯁꯨꯝꯁꯪꯗ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯊꯝꯃꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥꯂꯦꯝꯕꯤꯒꯤ ꯃꯆꯦ ꯑꯍꯨꯝ ꯑꯗꯨ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯄꯨꯈꯤꯔꯝꯃꯤ꯫ ꯁꯅꯥꯂꯦꯝꯕꯤ ꯑꯗꯨꯗꯤ ꯃꯆꯦꯁꯤꯡꯅ ꯆꯠꯈꯤꯕ ꯑꯗꯨ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡ ꯅꯤꯡꯊꯧ ꯑꯗꯨꯅ ꯁꯅꯥꯂꯦꯝꯕꯤ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔ ꯄꯣꯏꯔꯩ ꯃꯈꯣꯏ ꯑꯅꯤ ꯆꯥꯎꯅ ꯂꯨꯍꯣꯡꯂꯒꯅꯤ ꯍꯥꯏꯅ ꯂꯩꯕꯥꯛ ꯃꯌꯥꯝꯗ ꯂꯥꯎꯊꯣꯛꯂꯝꯃꯤ꯫ ꯋꯥꯔꯤ ꯄꯨꯝꯕ ꯇꯥꯔꯕꯗ ꯏꯕꯣꯆꯧ ꯃꯆꯥ ꯁꯅꯥꯂꯦꯝꯕꯤꯕꯨ ꯎꯅꯗꯨꯅ ꯃꯪꯒꯣꯜ ꯄꯤꯕꯤꯔꯝꯃꯤ꯫ ꯁꯅꯥꯂꯦꯝꯕꯤ ꯑꯗꯨ ꯃꯄꯥ ꯎꯕꯗ ꯀꯞꯆꯩ꯫ ꯀꯞꯄ ꯃꯇꯝꯗ ꯁꯅꯥ ꯍꯤꯔꯥ ꯃꯅꯤ ꯃꯨꯛꯇꯥ ꯄꯤ ꯑꯣꯏꯅ ꯇꯥꯔꯛꯂꯝꯃꯤ꯫ ꯀꯞꯄ ꯇꯣꯛꯂꯗꯨꯅ ꯁꯅꯥ ꯍꯤꯔꯥ ꯃꯅꯤ ꯃꯨꯛꯇꯥꯁꯤꯡ ꯑꯗꯨ ꯈꯨꯟꯗꯨꯅ ꯃꯄꯥꯗ ꯄꯤꯔꯝꯃꯤ꯫ ꯏꯕꯣꯆꯧ ꯑꯗꯨꯗꯤ ꯃꯆꯥꯅ ꯄꯤꯔꯛꯄ ꯁꯅꯥ ꯃꯅꯤ ꯃꯨꯛꯇꯥꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯆꯥꯎꯊꯣꯏ ꯑꯗꯨꯗꯤ ꯀꯣꯅꯨꯡꯗ ꯑꯗꯨꯃꯛ ꯁꯅꯥꯂꯦꯝꯕꯤꯒ ꯂꯩꯈꯤꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯁꯅꯥꯂꯦꯝꯕꯤ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔ ꯑꯅꯤ ꯑꯗꯨ ꯂꯨꯍꯣꯡꯂꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯃ ꯄꯣꯛꯂꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫